Yanggoi sanana Karino Doctor hariduba senglabra Achumbani Masana police da surrender dawragli jail da hazinkre aduga nahange ingonda haidrina karige haigadabada pharak ama takre adunani Yanggoi sana khangni haibagum mangaktamak nomai kaifana ai mathakta ngai hakta karukige ko Yanggoi sana mangak nomaga hoi kaifa du thokri Yanggoi sana chabagi thakpagi chairi singdu tapna tapna loishin na sanari mina kamdaw bahaina asum khalli tombadu changaktuna hairi Idaima sumthanamo ai loishilage Yanggoi sana wakhal ama khalambadagi ikhang khangna iyamba nate de tomba ai sum loishilamage nangsu waramani tombadu Yanggoi sanagi waduda mapukningbu nungshirei ngasi phauda magi waba wadaba kanana su hangakpa leitri Yanggoi sana onthoklakpada tombadu mapiga taithoaga thokhibaduda Yanggoi sanana aima kapla malini tawrise asi haiduna konchingdu phingdoaga thanamli mathak karakpada kaifa hana leirambaduda khangi ikairaktuna amuk kadagi thokhige tawbadu kaifa khangaduna thuna laklaga thongjin panaduda lepsilari Yanggoi sanagi makoktu kaifagi thabakta yaisilli mamai non khalaktuna yenga Yanggoi sana kaifa pisum isuksu khonjel dari tablapna hanglai kaidano makhada pot ama thamjilamdawba kaurami tombana maina loishinjarani tombana khangaroi tawni kaifa noklaga kona tawro Yanggoi sana kari haidawno khangdabagi tumin leptuna lei kaifana tawgadaba thabak lehautreko lao nangbu wadro aidi ngasai wabana aduisune wanungaini khalaga tumina khangabani aduda aidi phamba khaktani setliba dress to so arumba amata yaudi nangidi yengo potloiduna kg kaya adai amu koktuda bu kg ani hapine aduda nati nangakta su kg amadaidi kaishu taramaroi tawrido Yanggoi sana kaifagi wangangduda noksanokni asingba achumba su oibanina tumina tari kaifana makha tari chomna kota loishilamasu phadawani adu su nungaita tawbani nupia lo khwang se ba mamukta tairu lause maramokpani luhongba numitche sumaina tawnabra khangde he ai su punchigi ahanba luhongbanina Yanggoi sana noklaga kaifagi pambomda tharaga karan yam taningbra doctor na doctor du nataba makaurudano korino doctor bit yam leite oiba hana kaukibagi tawbani kona ama semdoge haujikidi hainadrasu khara khangbiro aikhoi doctor na kaifa noklaga mingawdo amuka su soire haiba aikhoi gi nati aigi doctor hayo kanaga amugena dog leirige nangba hoise aina lanbani se pungse thengi doctor pothana batawbiro aibudi nanga wari sanarise pothari nini adudi wari sum sanaraga leiba ngamdawribro ngamoi khalira hayeng dangai yumside ithanta thanamdana duty ne haidana chakhidawba haujikti aingonda waro simdana leiramine ada wari da kaida hero heroine luhongba numicha thaga yam yengminabane ada taibangdadi yadene ko doctor ki se tha yengningira kaideda haujik yengaso taibangdadi kanamada purnima namita luhongnade ado aidi purnima thasado kalakpide tha haurakpa matam tha samahakna mapung phadringai ki tha machet oibaseni hena pamjai kaifawa amata haida Yanggoi sana da yengai asum leirambadagi Yanggoi sana balcony thokpa yaba thongdo hanglaga mapanda thoki aduga mapanda tumin leplambadagi kaifabu makhut khattuna kauri doctor sida tha si yengse la o nungshit yam chitlin nangbo chongo ne amuk na dana ko naroi da kaiso naragana lifetime laying bi dawba doctor leiri sidi aduna wabi de aidi kaifa upai leita nokphe tawraga nupi magi manakta leplari Yanggoi sanana yengune aina chinthijina braba tha se bajatra phazai kaifa gi pakhum khupirak tuda Yanggoi sana kaifa da yengai
Nupa mana hanana yengduna leirambaduna ikairaduna mamai leithokraga hairiki. Doctor, nangse yam tallibo? Kaino, aina kidorge. Aidi chumna phase haijabani. Aranba haibusu nate. Chonglamse ithanda chadabra haina khanbaneba. Ado doctor su PhD phangdawre kanna hodno. Ado haying mau anobinena ngannaga hobit kanuko. Nangonda thekna hogali nganna hogali haibi daw mi leite. Nungsaga thoklakanda hogalo. Aina ahanba oiramni. Mai nupana adumaina haibirise. Pungsi thengi puthanaba tawrolo. Asumna makhoi ani punna changminarakle. Yanggoi sanado phamung apakpaduda kaduna tumge tawi. Adubu kaifana sida tumgadabani. Apikpa sida ai tumo haira ngamai. Kaifado kari khumdawnu khangdadana tuminlei. Yanggoi sanaso kaifana pakhum piraktabaduda phamungda kakhatlaga phaijup jingkhatkibaduda kaifana phaijup phat haidoklaga aina haidu tadrona. Yanggoi sana phuk hogalaklaga phamaga hairi. Ai phamung machada tumba hainadiye makhadi hekta onthayaiba. Onthadanaба ai matai dangak pige. Phina nga asu yaru heba doctor. Thaini yengabani. Ada hostel da leiringaida phamung macha pibagi tumba haitabagi ai hostel da leitabida tama ine khangaba. Onthokpanida kaifa nangi naraibakse. Korino ina haido siba. Yarakta nganglaga ngangbaduda yanggoi sanana. Kari haibano doctor. Phamung asida tumo haiba. Luhongna michida khanaba hobagi mawngne. Ai saurage thokrora ka sida sukjang jang kan rauje. Yanggoi sana phuk hogalaklaga kaifada kiru yengamaga single bed to the kakhatuna hipki. Kaifa su kakhatuna hippai aduga yanggoi sanagi nakong mayada tapna hairi. Tapna namito ishilo aduga tumba themo. Wahai si hairamaga kaifa mamit tapna ushinki. Aduga yanggoi sana mahakti karam namit ushinduna tumthaba ngamgani. Ngayhaktang sida mihungi khonjeladuna kanmanbana thamoigi mapan thoke hairabadabo karam na tumthaba ngamgani. Tapna mamaido onchelaklaga kaifagi mamaide yengai. Kayada nungaina tumthakrino aibuna angaubi uhelamaga. Wakhalasi khallaga makhutu thangalaktuna kaifagi ushinduna leiriba mamit amadi natonda thengi. Tapna nupa magi chinbalda thengi haina honnabada kaifana makhutta pharakpaduda ikhang khanglambi. Kaifana tumo hairaga ayeng sanadana leirabra. Hayengdi hospital da ngehak chalusirana khalli. Thenglabani ne sana nangba tumnaba tawrasini aigi nungsibi angaubi nangba. Yanggoi sanado saushinaduna mamaidu leithoki. Kaifano petawraga yengambadagi tapna mamitu ushinki. Yanggoi sanaso amuktang onthoklaga yengai. Kaifana tumbagi store tapna honbadu taraga yanggoi sana yawalaklaga mamaidu kaifada onchilaga munna yengambadagi mamit tapna ushilaga tumba themki. Khwaingambana mayumda halakpadadi Bhanumatina sauna hairi. Yangpungdi haraune ichagi luhongba yaurore natra nachal aina ichani kaina bagi kaplibasidi karisu khanbiba nate. Miyamangda adumna inthoksana dawsaro yumsida luhongba kari kai. Yumsida aina leirisisu yamong karisu lehaningba nate. Miyamangda utchairi bane haiba aina loina khangba jani. Bhanumati Nanggi nachani kaina baga aiga kari mari leini. Hoi ai sunungaiti. Adubu nang mama ma oibada matikti chadene. Mama ma oibada matik khwaidagi chabadi bimolani. Machagidama masagi nungaiba thadokpa ngambini. Adu nangi nafamdadi karai. Naril lairadi nachanubigi punchi manghaliba nupado hook or crook manghanaba hotnawne. Adudi ngamde. Yambungna aiga minai nubiduga compare tawgadaba nate. Hoi chummi. Nanga bimolaga compare tawnaradi nang yam nopi. Mama mo oibagi magun nangonda machet ama phawba yaudi. Aranba lambi ni khangna lambi duda nachabu lamjingbi. Adunadi karaidagi aphaba phal phangani. Aduga nachanupaduna soirurasu mama nangna nupidugi maikaida leipiramlabadi ngasi thogliba thodoksi thoamdabasu yai.
Nangsu nupini. Nupi amana nupi amabu ikai khomnaba. Nakoi masen phauba saugatnadrabadi kamdawni. Hoi. Nang nupi saugate haibadi ai hairoigi. Aranba lambide saugatpadi nang yamna hai. Asi hairamaga khwaingamba magi kada changki. Bhanumati sauna khwaingambada yenglaga. Nangumbana aingonda yamna singba satuna waga ngangba sari. Natu kanana hatpano haiba phauba khangnaba thigattaba nangna. Pokpada ngairiba nachada phauba minungsi utpa ngamdaba nangna aingonda matik chai chade haiduna takpada lawni khalibra nawa lawde. Aina tawrakliba mayamse napunchida nangumba amana tawba ngamgadaba natte. Bhanumati ngang ni ngang loi haidokpa yaba yadaba haiba ama khangjilaktravani. Hoi chummi nungai phambadi thokpa natte mangonda thokliba thaudoksingsi adubu mana tawbana mana phangba haibaduni. Siamrastu machanupa halaktri haiduna ngaiduna leiri. Pong baro taraba phauba hanjilaktabaduda pakhatlammi. Phone tawrisu pairaktabadunani hena pakhatpasu. Karaidana chakhrabazano masige ngausibo. Mamanaba aina khangbasingdi amata thingnadi punde hairi. Aigi ichabo asigi phibamse ohenbagidama khanganidana. Siamras aina kari doba ngambage haido khangdoba kuidrabani. Adumna leiringai thongjaudu thilakpaduda Siamras haugatuna laklaga thongdo hangi. Palngakpa nupa amana ngaklaga leptuna leirambadu ui. Lakminaba nupaduna. Babo, aina di henjingano haibani. Hey, yare, imongda pusilamo. Hoi pao. Imongda pusilakpada palngakpa marol phairi phairi. Ay shofado oina phangge. Mamanabadu Siamrasta yenglai. Siamrastu phamhalamo haibagi ingit tawri. Palngakpabu phamhalamlaga mamanabadusu kuina leitharamdre. Jatlage hairamaga jatkre. Mamanabadu jatkibaga palngakpa wangang bahuri. Babo, ay shiningi. Ay hingningdre. Hoi, nupa natatawna. Nupi macha amagidama. Karigi napi sinthari. Nupi bu mathandara. Taningde ko, aigi chamande. Babo, nang nupi ka kaina raktro. Kaina raunganida. Siamras, machagi wahangduda wakhal ama khanbagumna lei. Palngakpana. Aina hangubadagi pabungshu. Eks ningsingaira. Ningsingaura. Ay change pao. Asi hairamaga palngakpa. Hairi magi kada changki. Siamras haujiktada. Khwaingamba. Nahakkidamak. Aibuna thaiduna thanamaga. Nangnu chikshina sinabiba sungamkidama. Siamras makhut kutumdu sejeta silli. Sanarimina mamit pangakpadadi nongsabado jaugrida phammaga hiptuna leiramidu ururi. Tapna mathanda haugatnaba hotnabada table mathaktagi pot takhibadagi nongsaba mamit phat pangaktuna yengai. Aduga phamambadagi haugalaktuna hairi. Phamge hairo se ai ngakpige se. Asi haiduna Sanarimbibu phamhalli. Sanarimbi mamai non thakibadagi non khalaktabaduda nongsabana. Ising purake. Brush tokthokshira natraga sister gauraura. Nongsaba thokige tawbado Sanarimbina pharaga makhutna ingi tawri. Nongsaba chatke tawrambado hanjilaklaga. Kai haibano aina oina puro hairiro. Sanarimbi mangak nomai. Nongsabana adudi ngahak leiramuko ai laurukige. Asi hairamaga thokibaga Sanarimbi tapna bedtudagi kumaaga ka adudagi thoklai. Mana thoklakpado kanasu uhauramde. Nakan oyet yengaga liptuda tongkhibaga nongsabado roomda changkhibado Sanarimbinadi urammi. Nongsabasu ikoi daba matamsida ison choliba patient amana roomda leirambaduda swailahuduna thuna thoklaklaga manak nakpada leiramba misingda hangi. Adubu floor shida karakpada ngairi kadagi thoklakpada ngairi haibana anamba oirammi. Case leiba patient ni Phatarungda thokpa matamda hospital siki image da yamna stop kadawribani. Masi pomna maktokraga Sanaringmida phatarungda thokpa matamda yanggoi sanana mabudi lemna to aroi aduga amuksu
Masigi wasisu tokraga Sanarembi Nongsaba magidi thawaidagi su helibini Mastung langini mama mapagi michai kaya khangliba Mafam amada koina panthaduna leitre Nongsaba phonda hospital gi mipum khudingda paudu pi khara mana hairei Lapna chalamoi hospital manungshida thiyo haina Nongsaba thuna top floor da kakhalai khanbaga tawbaga Sanarembidu railing da pairaga makhada yenglaga leirambaduda Nongsabadi pakhatkraduna thuna changsilaklaga Sanarembibu mathada jetna konchinbiraga hairei Kaigino nangna siguma phatrabo wakhalsi khalibase nangidamak ai leirishidi nangna karigi adu wabano Sanarembidu Nongsabana hairakliba waduda karino khanda yengakpani Nongsabana Isana isa manghanjage haina khanbagi mahutta punna hingminabagi wakhaloina khalo Sanarembi nangna adumna tawkraga nangbu luna nungshina khanjariba miyoi kayagidi mitlu pirang kangdana lehogani haibase nang khangdabra Sanarembi makhuttu thangalaklaga Nongsabagi mapido tapna daithokpirei Thorai macha nupigidi thambu thamkro aigi mikki pise pak pak ta gandabani adubu nangna tahalabani na nangna aigi pigi mamal pigadabani piroi haibasu yaroi Sanarembi karino khanna munna yengai Sanarembi munna yengambadagi makhutna pairiba notebook tuda kari karino khara iraga Nongsabada pirei Nongsaba lauraga pai Doctor ai karisu tawroye chumna mathaksida aseng manungshit isada phanghange ningduna karakpani Nongsaba paba loiraga Sanarembi da yengai Sanarembi mani irido achumbane haibagum mangak nomai adumna leiringai Nongsabada phone tawrakpaduda yenglaga phat okhatli thingnari top floor da leiri kashu dawde aiga kuminarage yarani phone du thamnari mafam chaba ama yenglaga makhoi ani ngaiak phaminaduna lei Nongsabasu thoidokpa wa amata hairakte Sanarembi koina nganglubagi khonjel adu siri siri tawraga hairi nakoina de haye engonda thongna leibi oyo haidana ado aina kanagi asadano thongna leibi oigadoribase lukhakni aise Nongsaba Sanarembi gi makhuttu tapna lamduna paishilai Sanarembi su Nongsaba da yengai Nongsaba na amuk Sanarembi gi mit ki pidu taithokpiraga hairi thazaba haiba wahidu gi mateng lauraga hingkiba tari Sanarembi ainangbu punchi gi oina senajarage ngasi aina pairiba khut ase punchi chuppagi aigi oijarage aise lukhakni doctor aibo hanjin hanjin ikaibo pibirebra nungsibasibu ikaibo pibo oina lauradi nang yam thina lali Sanarembi aingonda bu kari leitana doctor na nungsidoiba Sanarembi nangna sasu medical student amani ko aduga thaina gi larik laisugi mangal phangjuba mina ngangadaba wangang sanga nasana na sabu aduk ton thana khanjagadaba nate aduga mi amana nungsibabu oijaba khaki khalaga nungsigadabrane aina nangbu nungsirise hojik nangi oiriba mawongdudani karigumba nangna atai nupigamna tawramlaba nangonda nungsiba phauramdabasu yai ngarang sanagi luhongbane haibadai mani ngarang luhongbane Sanarembi tumin mamai non thaduna lei Nongsaba Sanarembi na wamata nganglaktabaduda Sanarembi da yenglakpani mamai non thana kapli bahaido oira male mapi tap tap tarakpaduda Nongsaba makhut khubak tingthoklaktuna pidu makhubak da tahalli nongan bade nongalaga nungsa mangal udriba matamni makhoi ani na mathak sida lairibasi Phairen thagi ayingba nungsittugi su khallude tumin adum phamli Nongsaba tapna maflar adu Sanarembi gi ngaksamda yechinbirai
Aduga nupi magi makhuttubu makhut anina paisilaga thammi. Adumna leiringai leijil maraktagi numitna thoklakpagi nungsa khajikti phangakli. Nungsabana kuirishida leiraklise kumasilao. Nungsabana sambiraga sanarimbi tapna lagli. Lipta kumaktuna mana leiba rumduda changai. Nungsabana ising si ingli. Ay asaba laurukige. Handa mukti chalamano tumin leiramuko. Asi hairamaga nungsaba thokri. Sanarimbi tasingba makti sizarage khanna thokpani. Adubu wakhal amana khamduna hingba tari. Koirakte nungsaba ising lumbu lumbu saba mak ama puraktuna changai. Aduga sanarimbi bu mamai mamit tahalli. Loiraga sanarimbi na chaba yaba breakfast amuk shemi. Aduga breakfast tu pizza baloiraga hidak pijaramaga stethoscope ka apron ga du pai tu na thoki. Masagi mathau amuk taurunaba. Sanarimbi du magi phone du lauraga yanggoi sanada message ama thaki. Mau anaubi du mikap thoklakpada kaifana manakta nakna tumduna leirambadu ubada nokphet tawbi. Aduga hogatke haina tawbadu kaifana mabukta kolaklaga. Ngayak tumko yangali. Pung taruk tari ngandre doktor bu hospital jatkani haibadaine. Oren pung tara taramat hoidoi de chatawni. Ngayak tumkro pictro. Doktor tum hauro. Phamung dagi nampuda kumlakle. Kaifa saurap tawna lehawi. Yanggoi sana thawaina usilamdri. Bathroom da hanu changuraga mamai mamit hanu tathoklaga makhada kumakpadadi. Tombadu sumangwai sitlaga leirambadu ubada yanggoi sanana. Tomba ngallida sumjit karai da thamge. Kaigino daima waisit ka hariro ai sumsitlagi. Mau anawise nanglo airo. Karai da thamme hairo ai sitke. Os ai khoi daimagi wata sidi. Sumjit pudi to asomda thambani. Adu ngasai na haiba yadro. Idai madu tasingna hiramoidra na khaluri. Tawbatan bagi tawdabagi wanida. Ado ai haibadi loina hai. Tomba nang adu thamo. Adui sarukne ngarang wairuraga sisinaba pochai singse masing jenabra jenadabra masing thito uso. Tarabra ai haise. Hoi daima. Yanggoi sana mapangi wai sitpa loiraga imunggi amuk sitpa hawi. Makhadana chakhum tharaga kamarini leiridu. Tombaga nungsabaga na leiba kadugana mayokna na lei. Aduga ratanagi kaduna matai oirap na leibani. Phampham ka atay atay asum sitpa loiraga ratanagi kadu thong hangi tawbaga maningdagi tombana. Itaima adui kadudi changbiruno. Yanggoi sana mamai lei thoraklaga. Kaigino haise kai leige sida. Kai leige isu khangde. Tamona mi mataka sida changhande. Ado aidi mi atopanati magi nupini. Adu nungaigadaba mandi daima. Yanggoi sana sumjitu thanamaga mathakta makhoigi katamna kakhalakle. Kaifa haujik so adu maktumduna leiramli. Yanggoi sana thune changsilaklaga kaifagi masa nomaga kawi. Doctor tabra tumsinano wari sasi. Yangali mayagda tumge. Haudorakano. Tumge sukone tumo. Aina hangise hana kumko. Kaifa hipambadagi haugatlaga phamaga hairi. Kaidoragi. Asi hairaga makhutu thangalaktuna yanggoi sanagi laibakta thamai. Yanggoi sana kaifagi makhutu kanthoklaga. Makhagi kama mi mata changhandai se kaigino. Mi atopa changhandabadudi phari. Aisu yaroi haise. Kasida doctor kari aronba thabak tawrige. Kaifa ngai hakumam khangamdi. Yanggoi sana saurap tawna phamambadagi phuk hagalaga hairi. Aron athup yam tawningadi tawhorodanane thokcha chakisani. Asi haiduna chatke tawbadu kaifana makhuta pharaga. Lo aiga changurasi lo. Nangna ingonda adumna nungaidaba ama leikibadudi ai pamde. Yari ai kaisu saudre. Yanggoi sana amukasu chatke tawbadu kaifana mamangda thachilaga. Sana shi saurano. Yanggoi sana makhutna tarakliba mapidu phatai thoklaga wa makha taramdana bathroom da changkri. Kaifa mathanda saujaduna lehawi. Kaifa yanggoi sana thoklaaga wari sanarage khanduna
ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯤꯅꯠ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯐꯥ ꯂꯥꯏꯔꯤꯗꯨ ꯂꯩꯇꯕꯒꯨꯝ ꯍꯟꯅ ꯐꯥꯎꯌꯦꯡꯗ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕꯒꯤ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯀꯩꯐꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯁꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯙꯨꯞꯇꯨ ꯆꯨꯈꯠꯂꯒ ꯙꯨꯞ ꯀꯝꯕꯤꯗꯨꯗ ꯌꯨꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯀꯣꯛ ꯈꯨꯝꯃꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯗꯅ ꯀꯣꯔꯧꯍꯟꯕꯤ ꯏꯄꯥꯃꯥꯕꯨ ꯈꯣꯏꯔꯝꯖꯩ꯫ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯤꯒꯦ ꯇꯧꯕꯗꯨ ꯀꯩꯐꯥꯅ ꯃꯈꯨꯠꯇ ꯐꯥꯔꯒ ꯈꯥꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯈꯨꯠꯇꯨ ꯅꯝꯗꯅ ꯅꯥꯟꯊꯣꯛꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯀꯩꯐꯥ ꯈꯪꯉꯤ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯁꯨꯝ ꯁꯥꯎꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯀꯥꯒꯤ ꯃꯩꯗꯨ ꯊꯥꯜꯂꯒ ꯃꯃꯥꯒꯤ ꯐꯣꯇꯣ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯔꯤ꯫ ꯀꯩꯐꯥ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯅꯗꯤ ꯀꯣꯟꯅ ꯈꯪꯍꯟꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯏꯃꯥ꯫ ꯑꯩ ꯀꯩꯗꯧꯒꯦ? ꯅꯪꯗꯤ ꯑꯁꯨꯝ ꯅꯣꯛꯇꯅꯗ ꯂꯩꯀꯣ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯅꯣꯡꯃꯗ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅꯇ ꯂꯩ꯫ ꯀꯩꯐꯥ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨꯒꯤ ꯃꯃꯥꯡꯗ ꯙꯨꯞ ꯑꯃ ꯀꯠꯂꯝꯃꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯐꯥꯅ, ꯁꯅꯥ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯗ ꯑꯃꯨꯛ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯀꯩꯐꯥꯅ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯔꯥꯟꯅꯅ ꯈꯟꯗꯨꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯅꯈꯣꯡ ꯊꯥꯡꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯁꯅꯥ꯫ ꯆꯪꯉꯛꯑꯣ, ꯑꯩꯒꯤ ꯏꯃꯥꯒ ꯁꯛꯈꯪꯅꯔꯨ ꯂꯥꯛꯑꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯃꯥ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯂꯦꯞꯄꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯥ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯃꯥ, ꯇꯨ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯔꯒ ꯂꯩꯔꯦ꯫ ꯑꯩꯅ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯒꯤꯅꯤ꯫ ꯔꯇꯅꯥꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗꯇ ꯀꯣꯛ ꯉꯥꯎꯔꯗꯕꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯕꯗꯨꯗ ꯀꯩꯐꯥꯅ, ꯁꯅꯥ, ꯊꯋꯥꯏ, ꯇꯥꯕ꯭ꯔꯣ? ꯁꯥꯎꯔꯅꯣꯕ꯫ ꯁꯥꯎꯔꯤ, ꯁꯥꯎꯈꯤꯅꯤ꯫ ꯑꯩ ꯍꯪꯉꯣꯏ ꯆꯣꯡꯉꯨꯔꯥ? ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯥ? ꯀꯔꯤ ꯇꯧꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤꯔꯥ? ꯁꯦꯕꯥ, ꯑꯩ ꯅꯨꯄꯤꯗꯤ ꯃꯔꯝꯁꯨ ꯃꯣꯛꯄꯅꯤ, ꯃꯁꯛꯁꯨ ꯐꯖꯕꯅꯤ꯫ ꯁꯦꯕꯥ, ꯑꯩꯅ ꯑꯄꯥꯏꯕ ꯍꯧꯔꯦꯀꯣ? ꯇꯨꯗꯨ ꯌꯦꯡꯖꯍꯧꯍꯦ, ꯑꯃꯨꯛ ꯍꯟꯅ ꯎꯅꯤ ꯎꯔꯣꯏ ꯈꯪꯕ ꯅꯠꯇꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥꯗꯨ ꯃꯅꯥꯗ ꯄꯥꯏꯔꯒ ꯂꯦꯞꯄꯝꯕꯗꯨ ꯎꯔꯒ, ꯅꯨꯡꯁꯤꯗꯦ ꯀꯩꯁꯨ ꯇꯧꯁꯤꯟꯅꯅꯨ꯫ ꯁꯤ ꯏꯃꯥꯒꯤ ꯐꯣꯇꯣ ꯊꯝꯃꯒ ꯀꯔꯤ ꯂꯣꯠꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯗꯣꯛꯇꯔ, ꯅꯪꯁꯦ ꯁꯤ ꯅꯠꯇꯕ ꯋꯥꯒꯁꯨ ꯌꯥꯝꯅ ꯂꯣꯠꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯅꯊꯧ ꯂꯩꯇ ꯍꯥꯏꯖꯔꯛꯑꯒ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯗꯣꯛꯇꯔꯁꯦ ꯑꯩꯒꯤ ꯌꯥꯝ ꯅꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤꯅꯤ, ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯑꯩꯁꯦ ꯃꯤꯇꯣꯞꯀꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯣꯡꯕ ꯑꯣꯏꯔꯝꯗꯣꯏꯅꯤ꯫ ꯋꯥ ꯑꯃꯗꯒꯤ ꯑꯃꯗ ꯃꯔꯤ ꯂꯣꯏꯅ ꯁꯝꯅꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ, ꯆꯩꯌꯨ, ꯑꯩ ꯌꯥꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯁꯅꯥ, ꯃꯗꯨꯃꯗꯤ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯨꯡꯁꯤꯕꯁꯤ ꯋꯥ ꯂꯣꯠꯅꯕꯣꯏꯔꯦ? ꯑꯍꯣꯏꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ꯫ ꯁꯥꯎꯔꯅꯣꯕ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯂꯩꯐꯝ ꯈꯪꯗꯦꯕ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯝꯃꯒ ꯔꯇꯅꯥꯒꯤ ꯐꯣꯇꯣ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯦꯟꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯄꯤꯕꯤꯌꯨ꯫ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ, ꯑꯁ ꯂꯣꯏꯔꯦ, ꯑꯩ ꯑꯃꯨꯛ ꯁꯥꯎꯔꯛꯑꯣꯔꯥ? ꯁꯥꯎꯔꯛꯀꯅꯨ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯔꯇꯅꯥꯗ ꯈꯣꯏꯔꯝꯃꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯗ ꯀꯩꯐꯥꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯨꯛꯀꯁꯨ ꯁꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯊꯨꯅ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯣꯃꯣ ꯅꯣꯛꯄ ꯔꯇꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯃꯇꯧ ꯎꯕꯗꯒꯤ ꯍꯦꯟꯅ ꯃꯣꯃꯣ ꯅꯣꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫
Kaifasu chakumda inari. Mathakta kari, mathakta inari. Tombadi thabak tauna tauna, karino khana yengai. Yanggoi sana phamong Luchinbadu, Kaifana ko inhik inamandana, topong khangdraduna hairi. Karino doctor, thabak topong ga amata khangdra haimi. Ai saudricho, thabong agda tauge. Asingi saudri ko. Hoi mi, saudri hairaga sumhangi. Sauro ora. Sauri nena inung hek nung shidadana. Taujahoro. Kaifa thokibaga, yanggoi sanadu nokthorei. Kaifana makhada kumakpada, tombana nokshilakpaduda kaifana. Karino tomba, nogliduna. Nanggi matam laakanda soidana khangkani ko, ngaibada kalo. Ai taujaroi ga hairakano. Maduna henjanmani, ai uraba natra. Asi hairamaga thoki, Kaifagi wahaiduda, tomba noktuna lehawi. Yanggoi sana kumaaga. Tomba, manda yam nungai nino ida. Noy ni changdana, ai kayam sithakraba. Itaima, sithaba nateda. Ekoida mona hairiba, itaima na haibi illu, natradi. Natradi kay doraba tomba. Kaisho haidi da itaima. Pare, lo. Nang sunayamaga chakma na silak tawri. Papi sinangang si manghali. Panaparambay nauni. Tomba di nokpa khangba ngamdraduna nokthorei. Yanggoi sanana chakumda changkibaduda tanaragduna hairi. Luhungba nongan ba chakum changnade goitaima. Ai sumthonge kari inchang chaninge. Madugumbada khara samjinarasu yabanida. Tomba nang wadra. Nahanda yumda thabak thokpagi chenthok chenchin tawrisingdo. Wadi deitaima. Ai disi tawdana kari tawrune. Larik phangi tamakte. Yanggoi sana tumin taramaga hairi. Phana oirasu, aina nangba yumsida thabak tawnaba oina udi. Doctor gi hek pokminaba manaw, aigi inaw oina oi. Aduna haujikti natay malaglabanina nangsu khara potharo. Kaifana, Tomba, mila isa nang amuk tawangang naruso. Poching sibu nangba masing thidobo. Oy tamo, thiramabani. Amada chithanan thatawdriko. Chokri mo kay thirore tamo. Tamo nung sabagi ka da layrame. Layramadi pare. Tombado mapanda amuk thokri. Kaifa yanggoi sanada. Karin chang thongdoi nunubi. Karin chang saninge. Aibu puksum summaga thamamba. Uti sangbudu thongo. Kaifa gi wadu da yanggoi sana. Praise in chang na pi yangambadagi onthoraklaga. Nokmi tawri. Kaifa su sakum gi dining table da layriba. Hawai tharak tu kho ambadagi. Mamay non kalaklaga. Yanggoi sanada michi khachilai. Yanggoi sanana. Doctor, nangsi am tallibo. Mina ngakde saugi tawse. Namdan hek sawande. Aiba, aidi kaib tawdena. Yanggoi sana noklaga changsilaktuna. Hawai tharak maku khokpado masu yawshilli. Tombado amuk changaga hairi. Tama, hore nungthin gina kamay tawba. Natay magatan naro tomba. Itayma, kari achapa tawse aino. Aiso luhong base kaya chilaktabani na khangdeni. Kari tawba yage se. Tomba, nang na phane haibadu sum tawroda. Chawama momo tawshira samosa tawshira. Gulara kainom athumba amadi hapnabani. Shingju na nupi mayum na puraknabani. Adoisu aikhosidaisu khara sindaba yaroi. Ahangine samosa laisabita na momo hapasi. Makhal se mangadi shuhaningi. Keli chanara kainom tawraba. Hoine, adusu yaine. Yanggoi sanagi phondo lakpaduda kanano haini yengi. Laisina tawrakpa oirambaduda okhatlaga loud speaker thadui. Mau anobi oiba nungai bro iche. Nungai, horen mi kaya lakane. O adugi hai gen na tawraini. Aikhoi kun mugla age. Nang bu kai tawri ke haujikpo. Kumar gi nupi na hangakpani. Chak thonggi tawri yani ne. Nini hoidi chara bro. Chadrida. Icha leitadana. Cha kangana chaba phangdrena. Noi kaka na nganglamaga thokibada ngai. Karin chang thonggi hairi no ne nangbo. Uti asangba thongsi adugi thonggi tawri. Tawjaro.
Nineso muk thamage. Horen kierga ngairamuka che. Lexina hairakpani. Phone du thamnari. Yangoi sana hojiktada. Sanarin bige message yauramidu urei. Message to the changaga yengi. Happy married life, dear bestie. Nakok phawbu chiktana nungaina leiba oyuko. Yangoi sana reply da. Sanaren be ai lake nangbu unarage soidana. Nang ai lakte haina sauramganu ko. Saudiye. Yangoi sanana peri peri tauduna phone metpaduda kaifa phone du phat lauraga karino haina yengi. Sanaren biga message thanaba oirambaduda phone do amuk piraga hairi. Kapkanuse. Sanarin biso nineso yam uninge ai. Nongma unaruraga loirisi. Haujikte yam strong oi bema oiramaga khangpe pe thara iduna. Ima masak khangcharaktabi aigidi ninene ima su oirakpani. Masagi khomlang inbiduna aibu chawnaba yokpirakpani. Sanarin bikhagi mama nate aigi su imani. Karigumba sanarin bida thokliba thodokse aingonda thokpa oiramba tarasu ngasigi asigumna adumak tawkhini. Aigi punchidi aiga khwaidagi naknaba mina khwaidagi lapnaba misak oirakpani. Sana ai karisu khanjilaroige adubu wahaisi chinpaldadi yamna laina haidoklabasu thamoi siga pukning siganadi aibu hek hek maithiba pibiribani. Kaifa tumina wakhal ama khanduna lei yangoi sanana aduna doctor na aibu nungsi haibidusu mapung phana thajau haibe yade. Punchi se aigi nungsibagi namada changaaga leiriba lanthumsida mitaba ngaktamak oirami. Doctor su oi haibati nachadi aduga amuksu doctor di aine isana su khanjakibani. Sana yarani hawaisi chak thengani ai thonggatnaba tawrage. Asi hairaga chak thonggatpa hauki. Kaifa su ngai hak leptuna leiramaga makhoigi ka tamna ka khalakle. Tumin phamungda makhong yan thaduna phammaga wakhal amada mangduna phamduna lei. Aisu lalitna haibagi matung inna mahaka luhongba asi yakhibani. Adubu ai magi leiriba lanthumsingsida mikabati laikidi. Yangoi sanado makhoigi kada changakpada kaifana imang mangaga phamambaduda kaidorage doctor sida manga amuk phama leiramisiba emotional oiriro kaino yam khanjilanusi aidi chamna haibani. Kaifa yangoi sanagi makhwangda kola aga hairi. Sana nangna aingonda nungaitaba ama leirakpa thoasu dasanda tanda tumin phumjinduna thamganu ko. Aina khangde hairisu khangdri phawba haigadaba ko. Tumin apangba ibu hundoktuna thambiramganu. Kaino kaidorage doctor nang yam henjina khanjin mali nupanabu thamo yam piksili do kaigino. Asi haiduna kaifagi makokda makhotuna thengi. Khangde nupa oirisu pakhatpa amadi phawai. Yangoi sana tapna kole du thadok halaga hairi. Kaidobagi aidi doctor bu thadok amaga chatoiba asuk wana nangbu aigi oiba phangjaraga asingbagi thajadabiga tawi haida wadi haidre aina tawrisi. Kai wano nang nei nungsi haiba budi khangida ai. Acha doctor nang nungsi bata ngauraba karinom tawri. Nangna natro si ado kaino haige haibaba. Yangoi sana ngai hak ningsing bagi mawongda tawraga hairi. Makhada doctor unaba mi anilak hawe haige tawba. Nupara nupiro animak. Kaifa nokphe tawramaga thoki. Yangoi sana mathanta aise mai matawsida pura ngawbini ohelisi. Kaifa na makhada kumakpadadi medical taminarakpa mamanaba ama magi nupiga lakpa oirami. Kaifa ubada luhongbagi baton yohonbiraktresu isane hekta ayuksida chelabani. Karaino noi heroine kauthorodana. Kaifana itao aidi nang thoklei khangdabani ne lei kauthoroge kamdauri noide nungairiko. Tomba tabra cha cha na babu thoro he. Yare aikhoi ki oiradi tawruranu chak loi horabani. Ngalinga shida chatlurasena hekta honara labani. Hera chama thakpabu. Wari sanaringai yangoi sanadu sa chanaba puduna thoklei. Kaifagi mamanabadu nokmi tawri. Adubu magi nupidudi isuk sukna yengai. Mamanabaduna kaifada
Nangdi sak phajabi ngakta na koi tan hek da nei ko. Kaifa noklaga Yanggoi Sanada hairi. Lo, ai mana bani, sakhang naru lau. Yanggoi Sana, chakap do, table do da amamam thammaga, single sofa mada phamai. Asum na ngayhak wari sanaramaga, Yanggoi Sana chakum da changi na thokpaga. Kaifa gi mamana bagi nupi do na. Dr. Kaifa di, Dr. Malayaga ni hena chanai da. Mamana badu na. Hey, karino, nang wadu matang jadi. Kaino, ai kay doragi. Asing bahay ba ni kaino? Kaifa wa matangangda, nupi do da mun na ying do na lay. Thaway na yum sida laglaga, wakay ngang laribi nupi si. Aphabi dinati, thaway na imong mahilanghan bapambi amani. Mahak mamang thagda, Kaifa da propose to rakibi amani, nupi si. Karamba na ronda, mamana besina kangdaramba no haiba, Kaifa kangde. Adubu miki nung sinabagi marida, mahak nong mata kuting jeludi. Mamana bado, mai nupi do ki mawong do da, ikai ramali, chatlagi haira maga chatkri. Kaifa thu na chakum da changai. Yanggoi Sana kari suta hau da bagom. Chatkraba, chak sema ora doktor. Shana. Shimo simo. Karigumba ama hainingaso, Frida haidok pangamdabasi, Kaifa gi amok tauba asoiba amani. Yanggoi Sana chak bukham ama sema aga, dining table adu da thammi. Yanggoi Sana amuk thokraga, mapanda lairiba tomba da hairi. Tomba, noi tamo chari ngaida chathoknaba tawra lao nangsu. Tema, ai kona chargi. Thabak yame, sa chathoknaba tawra lao. Tomba, tawramba thabak tu thamamaga, imong da changak tu na chak tu chaminari. Kaifa do, hospital da ngai hak chatloge hairamaga, tomba da nungthen gi soitanaba sinaramaga thokri. Yanggoi Sana beg ama pairaga, thuna thoklak tu na hairi. Doctor na anaba laying na bamapot kauramadi, soidra, kari wali gi yengaga thokbi biyadra. Ai gi awadaba, asoi rak semtok pinaba malaena. Thawai na soige na soiriba oirabado. Acha, iham talli na doctor nangde. Irenjana leiramo. Asi haiduna, gari thauduna chatkre. Yanggoi Sana, ngaihak no phetawduna yengi. Aduga thuna imong da changakduna. Chaba thakpagi kolik na chingbado, phingtokpa loiraga. Imong do amukka pulap oina waitay thoi. Loiraga makhoi gi kada changa aga. Kaifa na sathoklamdai da chairamba singdo, amuk tapna loshilli. Aduga makhoi gi kado, amuk wai sichilaga, taitho amaga. Phi suphamda, Kaifa gi mapi amutpa singdo puraktuna. Washing machine da hapchilingai, Kumar gi nupi na phone amuk tawri. Hello, Nine. Ngasai haiba kaw. Singju do, aduda mukshilamano. Ai khoina dong konanaba puragi. Si haige tawani. Chaka chara bro nangbo, kari tawrigi. Chari Nine. Phi khare surambani. Wadu hek haibaga. Makhada mi waka nangang batabaduda Yanggoi Sanana. Nine, ai phone chemda thamge ko. Hore namuk tawrage. Thamo. Yanggoi Sana thuna laglaga, makhada thuna kongakpadadi. Sanahan bina tombada chaiduna leirami. Yanggoi Sanana. Kaigino, tomba na kaidawramage. Hangudana masada. Tomba, nang kaidawrure. Tomba khumde, tuminalay. Yanggoi Sanana. Ay nahni sidadabra tomba na. Itaima, ay karamda. Hay, tawshinano. Yengning dene minay macha. Sanahan bina hayrakpani. Yanggoi Sanana. Kari khonda laktano, phaza nangang biyo. Thi nangang ninge kusi, phaza nangang ninge kusi. Ado, mafam sidadi nangi kusi tawbudu yarui. Sidi aigi yum, khange ko. Haima. Nang si mau anobi ni ko, ngammi da koi bima. Mau anobi di minadro, hek lakpaga khatnaba haurari dubu. Kari kokno, ahan chupada mawoide. Hay, ay nangonda ngangde ko. Tomba si minay na ti, masu yum sigi member amani. Prap laaga, aigi yum sida layba mi amada. Hekta ngang larabadi, masana karino hay na hangag patabani. Ay angang oijarabasu, niyom da chatpa mini. Mathong maram khangdaba, mari makhong samnadaba wangang basu, ay hainade. Tawngambi aphawi oini khanbaduna ni, laina na mathun lausin kribado. Matang sida, aigi ima pusilaklaga, aina sontharakani haibadi khallunu. Nang dawna na chagi amangba ugadabagi saruk, aigi imaduna phare. Yaurida ay, nakhoigi thabak ka amat yauroi ba ay. Asi haiduna sanahanbi, sauna chatkri. Yanggoi Sanana. Ngamsu ngamoy dabada, ay ngondaga sahuja sari,
Yaugadu kaino, nangonda yaubiyo na nekhiba laite. Tombada onchilaklaga. Self defense su khara haigadabani tomba. Nangna pamdaba yaningdaba wa hairasu hoi na sum chatladi nangbu biyoina thabiroi. Khangaba ina hairise. Tomba khange haibago mangak nomai. Yanggoi sanastu mathakta amuk kakri. Taugadaba mathau loisilaga. Nungthin luhong nungan balakpagi khara ke tuna leiringai kaifa phone tawri. Hello, doctor. Tombadubu achapot ka do laururaba. Tombada sum haibirano angang se wari. Aina phanaba tawrage yari. Matai ma phabi phangjabadagi tomba to nan dawri. Yanggoi sana nokthori. Keba loiraga makhada amuk kumaaga Ratanagi kaduda changaaga Ratanagi photo mamangda ngaihak tumina leplaga le. Aduga dup ahum chamkhatlaga kambi duda yungsilamaga khoiram mammaga thoglakpada luhongba nonganbagi lakpasingduga thengnari. Kumargi nupidu yanggoi sanana kadudagi thoglakpada ingak ngakni yengai. Asukkoiba matamsi kaifa nattana midi tokhraga jiba amada changdriba maphamni. Maphamsida kari thoki kaifaga mari leinai haibadi kumarna haibadagi khangi. Adubu masana changudriba oibana thangai singna ka sida kari leiri haiba khangbadi ngamamde. Yanggoi sana lakliba mayamdo harau kausinduna manungda changminarakle. Lakliba midu yamdabanina mathakta phamludre. Makhagi phampham kaduda adumak phamnari. Kumargi nupidu wapham khara hangningasu hangjiludre mayam leibanina. Yanggoi sanana haikiba catering service ki miyoi singduna acha athak thangdoklaktuna mayamdo harau wari sanaduna leiri. Asumna mayamdo amuk hanakri. Yanggoi sanasu numidang wairamgi mau ama oibagi mathau tawraga chakhumda chalonduna leiringaidani nongsaba changakpado. Yanggoi sanana danong saba doctor di sumangda kanagana wari kana sahubani. Yanggoi sana thuna thoklakle kaifado matung onchilaga phone wari sanaduna leirami. Aisu aigi nupi senarage nangsu nangi nupi du senau asi hairaga phone du kakthatlaga mamai lei thoklakpada yanggoi sana leptuna leirambaduda aigi nupi se phadi phachaba chani he. Doctor pakhat kanu ai kanano hangoye oiramdoba mido ai khangi ai gamba angang amaga ngangnaba ngamdraga nokningi he. Ngasai kharadi tongnakraba ngasai gidudi casting ni film watli doctor yengoidra. Kaifado makhol thokna noklai aduga imungda changminarakle. Nongsabaga tombaga do wari sanaduna leirami. Kaifa ubada nongsabana dinaba marubdagi nupini henna lumna lawjabai taw hairakliba wado kari matang no haiba khangasu kaifa ipang pangsinaraga hairi. Karino kaidawe haino tombana aidi karim haidi ko tamo. Yanggoi sana noklaga nongsabada danong saba kaino nang nei khoi doctor da oina sala isina nate karino mhange. Karino kaidore ngasai chokri makoi thinaraga danong sabagi ka da lerame haise kamdawbono chokri makhaktu kana gombi amada khudol pininga ira. Nong saba to minle tombana hoine ngasai gi chokri do aisu khaleni mi amaga wari watai taunara phaminarame hairadi ani sumasuni kainomni tamo nong saba nangido. Nong saba wa pumna mak thaidoklaga achapot kamda khakdro khara chagidana karino wa thaido ini khangbana makhoi loina nokphe tawraga nong sabada yengduna le. Kaifaso amok yanggoi sanagi mating pangsilai. Khomudana angang hangise noisu ontokpani he chokri du karam haina pidoino aina kainom tawgena khalaga pusilam boiramgani kaidongna banodi kauri. Yanggoi sana noklaga aidi wakhal seran turan khallure asi hairaga amuka sunoi. Kaifadi yanggoi sanagi matawduda noklaga yengli ada sanarim bidubu karam haina taw horige. Sanarimbi hairaga ngasayokto thiba hekta khangdaduna soi laururi adugadi top floor da leiramine made.
Madi top floor da kaidawriba. Asing banungshit phangalini masada. Danung saba. Nangdi kaim hydro dude. Khangde. Kari no kharadi hai khigam tawbani. Ai kaure. Ai kai sohang biroida kausinadrasu. Mashi angang sidiba. Adui sarukne. Noi hero da kari tawba da hangu. Mai di zu chaba amata oiramoi. Mai mama na batang khaya madi Malaya gi support ni. Ayukta masula ambani. Nung shaba, nung chiriba. Kanano la amaga wakai ngang lamido. Maya da chato gine. Nati, ay nga isa. Nang nakarom da gilid chilaga Malaya ka koy naramiba. Nang bunupi koy da bayam sakiday. Yari, how krabo warido. Yam putok lakan. Korino. Last niya. Tumina luhong leram rasukang banati, walot pahaybada. Yanggoy sanana saurap daw na hayrakpani. Kay Fana. Hay karinon hi. Kay dado nung shidaba. Asi hayramaga matagda kakatkibaduda kay Fado. Yanggoy sana saukraboy ningdo na inakibaduda nung sawa na tombada hayri. Yadri. Pura uli si. Karamay daw ni tawishide. Tama, yamari no ko. Koy daw mo na nanggi matamla ka na kangakani. May na haijarakani. Nung saba noklaga. Mana hayrira ng wanda. Ahoy, ngasay. Mamatanda adamo radyo isa. Haining drini ni tawri siya. Adubadi, napinangamdaba nupa siya. Hidak tawgi na tiba da pangdi hainaba ni tamo. Adu na tinangso, napinangam ni sineba, nati. Nang manupi ka koirabra. Kanana hayuda na. Mamaga mapaga paw, laysabi pa kangoy riye egidi. Ash! Nanggi mawong dudadi, layda layraba daw na kalori aidi. Tamo giba layrabra. Lay tiyado ni. Ado na mo kari. Thay na gimatamda na, antena hainabado. Haujik ka na, Bluetooth chamnaw yadre haiba. Takpada kalu tamo, nang baw to may harido ni. Hoy niya, nang nahaiba ilagi ay. Mathagta na, yanggoy sana na mamaylik toklagpada, kay fagi thabak na tengjili. Pisum anido isuk-suk na yenga aga. Kari no, doktor? Ay di nang saukraway ninguri. Kari ki saudoy ba idea? Saudradi yari. Yanggoy sana, kay farom da asum chang sila e. Kay faso nukpe tawraga, matung asum hali. Ko na tangda, jatpam laytrado na, paglang di yay sili. Yanggoy sana paglang na makuto tama aga, mamay kazik naksilak to na hayri e. Ay nangambi kraba misak amada. Ay nalaaga sawi daw wamida. Yanggoy siya na din nate. Asi hayraga, kaado tagit hoki. Kay pahaw jiktada, tingkat lamba sordo hondok laga. Ayoy ni ikay halaga tanami. Kaknida na. Yanggoy sanana no aga kumagpaduda. Nong sabaga tombaga do, jirol daw ni. Yam happy ni kumagtro. Tema mani kayo no'y koy damosu. Aray ba minate. Tomba! Hawi tayo ma. Kay daw re, ipapakalido na. Tomba siya, kay nom daw ningi. Nong sawa na hayrak pa ni, yanggoy sanana. Hay ma, ado kog tog tuuro, kangjin bahong na din niya. Tamo nung sawa si diba. Jatlo ni nang bo, nang dabatari. Iday ma, tamo nalak na rin eh. No si diba. Nong Sabado pon lakpa duda, nokmi tawramaga. Magi oy bakado da jangki. Tomba, nang di basanta laki roidro. Ay gidi basanta do. Train to ngalak pa ni. Ado no wali. Hay ma. Nang sulay na si Tuni hegdalaw na ramida. Isa sa kangaw day ma. Yanggoy sa nanok laga, inchang sim do na lay. Nahan gay di kay Fado, noong mata TV tado ni yeng dabani. Ado mo nga siti ko maaga, TV tari ka yeng kibaduda. Tomba di ngak na yeng do na lay. Yanggoy sa nana. Tomba, namit ko punin ang bo, karino. Koy daw mo gisi, TV yeng iroy day ma. Oy ram gani, kay daw rage. Tomo nung sabada karino mahayrukige. Asi hayram magachat ki. Yanggoy sa naso, karino kan na yeng do na lihawi. Tomba hekjat ki baga, kay fa jakum da changa aga. Yanggoy sa nagi maning dalip laga. Karin chang no. Yanggoy sana ikang ni yenga i. Moy anigi mawong do na, nong sabaga tombaga do, lumdo na yeng laga nokli.
Bhanumatigi handak honglakliba masagi mawongshida khwaingambasu machan kaubanina nungaitraduna doctor ga tanarami. Wawa hek lauthokpa yadriba wafam oibagi doctor duda kanadasu haidanaba wamenki. Adubu doctor adu lalit kayam luna tinaba oibana paudu sanahanbi hoidasu yaurakli. Wari sanaringaidadi sanahanbi nungaidabagi saklonda lay. Adubu miyoi adu hek chakkibaga sanahanbi usitana noklaga. Mi usitkidaba ma mangairi na ngakchaw thekhibadugi mahini kalak peli. Migi wa toko nang angang singi manakta ngaihakda chaluso mi na khajiktada wa ngang na khibado ai pamde ko chatloi na chatrini makhoi shu sanahanbi se kanano haiba khangdramali haigatliba mangak singdo iyam thatpiba soidrabane aina hoi angang ga managanune eikhoi gidi eikhoi na khalibasi phangbashi khaktani makhoi babongdi haujik phawba manglanduda tawribo oire oireroi nupa duga lakliba nupi sigane chaba hingmani nahana kari no tawraga hato ambani hena pharamni hoi tumilei eikhoi gi da leiriba singse eikhoi gi midi saba aronba wa khangdoknaba lakpa mi su yam yauribani he sanahanbi phamambadagi phuk haugatlaga magi kada changki thongdu chetna lonchilaga machanupada phone tawri ahanbada pairakti kona thangda paikhalak kari pau leiri ma hai Bhanumati do ngauri haini he nongdren do khumakti sanahanbina haima ibango tadro nangbo hello hima tai ai di nang na to minna lekhiba duda line chita na draboi ningure hima masupati adugi sumathakda eikhoi so phaba mi dinati hai taning de ko nang nupa na bu thamoi biksili bu do karigino ha adu so ai gi icha hima ai hore na muk tawrage ngakta thamge sanahanbi na wangang baga nangdi nongdren phone du kakre sanahanbi mathanda is mathamoi ga sinau tharak ta na ga tawri ni mase somda nongdren blood test tawkhiba du gi result lo balaklammi masado ningjing mangjing nei mathanta makokta wakhal mayam ama khalli kona thangda report laurana ba kaurakli doctor nurse singdo mangondi yengai aduga khara ahal oiba doctor amana kaushinduna nongdren ga wari sanai hairakli ba waduda thajadraduna nongdren doctor duda mari yelamni adubu doctor aduna karigamba hospital sigi service sida jingnaba leirabasu atopa mafam amada test tawruba yani hairakpadagi nongdren mamai mamittu imak maksilli hospital dagi thoglakpada wakhal nara karino mipum khuding mangonda yengaktuna laknara aboining lammi thuna mana leiba hotel aduda changakle makhut masa thak niklaga che du pairige yengi nongdren anirak hanna che du de yeng bangam draduna suru naisilaga laptana langthokhi aduga ka aduda hangat handa chattuna lei mana tawjarubana mana phangbani section haudaba mikup amada asigi phipam si oirakpani haibadi masasu khangjarami boksaba macha animak thangna na laikhidrabada karamba mamana angawi oloi Bhanumati macha nupina sanaramba laidi du pairaga icha thombi chakla mamani sese mama chak ilakke tawriba mawongdu khwaingambasu upai leitana tumina leptuna yenglaga lei saksa se haibasu yade karigamba amata yaraktabadudadi aroiba upai oina hospital amada oina thamkhibada tarami machana chatlamdai makeup tudani khwaingambana adumna yengduna lepliba Bhanumati nurse anina samduna puthorakli Bhanumati khwaingambada yam hainadaba minok ama nokshilamaga hairi aina nangi yum thogai bani ado asingba khangasu nangna kaisi tawbadi ngamaroi asumna Bhanumati bu puduna chatkri khwaingamba mana hairi se karino khanna leplaga lehawi luhongbagi thabak thoram pumna maksuloikre kaifaso hospital da chatpa hauri adubu yangoi sanadi kaya chatlamde malaya du resign tawramaga atopa hospital mapalamda oina tawrani hainarami
Nursing do makhoi masen wari sanai. Moi anigi kenabado udobu talamgani adunani. Mara suklai leita mano ine koi chen chen dan leire ko. Ha khangdreda masu. Yanggoi sanana maningdagi. Nakhoi bo hospital sida thabak ta holise. Miwa ngangna na banati. Nathau da nabuk ning changna taw ngamoi da boiradi. Hospital sida thabak tawrano. Asi hairam maga chatpa hauki. Migi nupa mullaga mulle haisisu sauningi male. Hospital sibu moi gi se khaklei badawna. Yanggoi sana ta hauraduna sangshilakduna nupi du gi mamaida khupak na thai aduga. Aikhoi gi hospital sikak natrasu aina nangi resumda red mark ama tawkhibada kanai hospital na thabak hapkani. Narai ama paledana khat khat khatana nganglido kaktat piyo haibra ha kitang khangbaduna yamna khangba sagano miyoiba khudingmak past present future leina bangaktani nakok tu santhi hangano wa ngangli banang aina kananu karino munda khangi aduna tu minale hobon nange phaboi gani aina hairi sam ma khaktang danati nakoi chune this is my last warning thabak tawroi de boiradi aina tanthok ngai dabi resign tawnaro asi hairam maga sauna magi karom da changki karom da gi taramino siba ki bu ki jai sabtragadi yare aikhoi sumi gi miwasa khare hin mankhre ngangning da basaraga ngang banang yawrakano makhoi masen oina khana hobagi phibamni yanggoi sana magi kada changa aga leiramiba file singdu yengba hawi kaifa du thuna changa aga kanagano nangna khanai haisina tumine sum leithopa yadra aidi doctor gumne ingtap cha hodre kaifa yanggoi sana sauri haiba khangami aduna wa makha taraktabi ising glass nama hairaga yanggoi sana gi manakta thangjilai yanggoi sana file du yengambadagi ising glass tu de yengai aduga amuk kaifa de yengai wa ka ngangnade ising glass tu thangkalaga thaki ingtapa makhoi bu ki bagi domina leishino haiba nateshana kharasu yade haiba khangandaba yade doctor file du phat khumjillaga hogatlaga thoki ke tawbaduda kaifana karai dono mo second floor da sandoktuna haina pham thoktre kaidoba chatlino haiba kaifa su khanglabana adumak lei hauri lift the second floor tamna karakle yanggoi sana yauraga sanarim bina leiba room da lai sanarim bidu mabu layeng iba doctor du ka leirami yanggoi sana changak bu ubada sanarim bi so harauna noklai yanggoi sana na doctor du da doctor sanarim bi ki sibu improve yam da oire mem karam kanda discharge to bodi yagane handak thaji da yarani mem waring hek sanaramaga doctor ga nurse du ga su thokre sanarim bi nang munna yeng du na leiramba du da yanggoi sana na keidorage asi haiduna masana masada yengje sanarim bina mau oiba nungai bra khangdeda nungai rida kaigino haisiba keidorage chapmanai da ahung bam ta leite haidi maga eka gi relation chida progress leitri karino haisiba nupana pangye haidi nupi nangdi keidoraga leiba ikaye masi ikai bo iramadi aduiso mana nupa aina nupi nangbo adumaina karam kandagi khanba haurage khangde yararoi adudi nupi tho yanggoi sana sanarim bidi yengai nanga danung sabaga gi waridi haudringai de Luchinda mana iba nungsi hairiso jumna marup oina tinase haikre aina sana aigi manglan kaikre aigi taibangde akaiba mingsel ge lambi de chatpasi oiramle sanarembe yanggoi sana nungai tane yengduna le ngasai de gi wari do kagi mapan de gi nungsaba sutari asum leptuna leirambadagi tumin mamai leithokduna changam dabida lipta kuma aga kaifa gi cabin da oina lakle kaifa patient gi party maga wari sanarambadagi nongsaba changakpadu da yengami nongsaba kaifa gi washroom du da oina changki kaifa su nongsaba gi sakpham du da karigumba ama tawramlani haibadi khanglammi patient gi miyoi sing du thokibaga washroom tamna laklaga thong du thillaga nongsaba kedorge thong se ango wari sase thong to hangdok lakte
Kaifa thongdo amukasu thillaga kawi. Kona thangda nungsaba mamit ingangang ba makai thongdo hangai. Kaifado, nongsaba na adom na thawai nungai dabasi amuk phau udribani. Tasing na yam na khanjan gandaba mathanda pangnungda nungai thoklaga leijaba mini nongsaba. Adubu ngasidi magi mangda aduk thamoi sokpagi matau ama ulakpasida kaifa mahaksu yauna nungai ramde. Tapna hanglai. Kari tawrage. Kashi tawde. Mitchina tawraba kari no matawi. Mitla thamoira singna hayo. Nongsaba kaifada muna yengai. Kaifana amukaso. Haira roidra. Aise. Isagi oijaba khagi khanbra. Oijaba yam thibra. Nati. Adu haira mi kanano. Makhajai du khupang na on dana tharaga chandawa uhange. Phagi nate bai. Aigisi. Aisu phagi nate ni. Nongsaba amuk tuminna mamai non thaduna leiki. Kaifa asang bastora mo hondoklaga hairi. Nang mathayam saradi yu thosira. Taning dida. Natuna yasu yaroi dabada dhabkadawradana. Thawai nungairam dabagane. Asawada ontharakane hauji. Arimbada soida namna saibra. Nang di aina irai laina phuni bu. Nayang ikangkangadana. Hoi. Wang babudi nang ni helasu. Ay supang pikti piktabani. Nang na thongnaidana khawang wangki bagini. Mikup kharagi mamangi saklonado swai mangkri. Ngay haki mit mangda mitrang ama tawramba gummi. Amuk sumakha tare inong saba. Hera, nabi macha magidamag ay nakaptawa nate. Yari pare, yadre para launi ay nong saba ni. Nung sibira ni yamna. Aday dilay minarakanda, muna na makadra. Jak tahu hapang gadra na kan-kanda na chaw. Hera, lay balay minaradi, hui haudong pao nung sinay hainarido. Sak pajaba pa kangay ngoda, kayang ko'y naman na saungam doy no. Ay na luna tawsin bada, bere betaraga, mani henang auksilag pagkataw doy ni. Film ki mawongda ni nedo di. Ado, karibo hainaragi haiba nang bo. Nung sinabadi nga mo'y marukom loy na sisini. Ado kibo, adok laiba dubo. Nang nanatoy nung ayram driba, untoy da nung saba, pangkredo ko nang sam. Marup oy na loy na bahay sam, nang wanda saan siya mapiba kong banini. Taha nung sihay ni hekta pongdok lubada, yar oy haiba ay te dong kangida. Maramdi, mangwanda thokriba thaudok to. Icham-cham mathaudok amadin na tibay. Trauma amali ho bahay sam, masana taraba wapam ni. Aduda mana hairiba wado na. Amuk mana nang sam, thazade haiba tinatri. Mangonda nangga nakshinaruraga, lamakangda nang namiray kadra haibagi, akiba paujabani. Sidi nangonda layri nong saba. Nang nabumagi da magpunchigi kongpam ama paubuhong da nilipi bangam kani hairadi. Natong na, tabang na utok patay. Madu utok na bakari daw ni haibadudi, ay na haidraso, nang nihin na kanglamlani kali. Nang na haibado mag ay tawragi bay. Ay dasing na wakal kanpam kangamdabani. Ado ba nang nakokhankri? Nang na wakal kanpam kangagdaba matamda, wari saro. Hera, nang giboy layri shidi. Nong sabado nong minokmi, ka adu dagi thokri, yanggoy sanado changa aga. Kari wari sanay no, danong sabana no oga thokri sina. Arubo wari sana banatida. Asom da na nupido na aroy bi series da hauri. Aduga mana mayahi kalaga thokri ba. Nupagi thamay hay sini. Ay na kaya da wana, mathuay nungay da bathem kibano haydi, nang nakangaroy. Asing banong shiba ni nataba ni haybaso, kang bangam da banupigi thamoy sulayda. Nampu sapuda nung siba law na buhot na rambamidusu, nupa manakta, nung siba thiraga changjarak labi amabu, inthoklaga thambibasu nupa. Pamna magkihawrakpam sa nupa ni. Ahan bay tudi ay gyantari. Ado, lusilagpagi matangdo ay mami. Mamni, yam mamakini. Asi hayra magayanggoy sana thoki, kay pamatanda. Ay ma, hay ngay ko ni hinang bong. Asi hay do na, tonggamanga thok minaragli.
ꯂꯝꯕꯤꯗꯅꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯒꯥꯔꯤ ꯊꯧꯅ ꯀꯩꯐꯥꯅ ꯉꯁꯥꯏꯗꯤ ꯀꯩꯗ ꯂꯥꯛꯄ ꯑꯣꯇꯣ ꯑꯁꯨꯛ ꯌꯥꯝ ꯆꯦꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯡꯅꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯆꯝ ꯍꯦꯛ ꯆꯝꯊꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯀꯩꯐꯥ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯀꯩꯊꯦꯜꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯥꯔꯤ ꯈꯝꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯈꯥꯝꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯩꯗꯧꯔꯦ ꯗꯣꯛꯇꯔ ꯀꯔꯤ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕꯗꯒꯤ ꯀꯩꯊꯦꯜ ꯀꯃꯨꯛꯇ ꯀꯥꯃꯤꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯂꯩꯔꯗꯕꯅꯤ ꯌꯦꯡꯉꯒ ꯀꯨꯝꯃꯣ ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁꯀ ꯐꯣꯂꯣ ꯇꯧꯗꯕ ꯀꯨꯁꯤꯗꯅꯤ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯀꯥꯏꯅ ꯌꯥꯗꯧ ꯅꯠꯇꯦ ꯕꯩꯇꯔꯅꯤ ꯌꯧꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯕꯗꯨ ꯀꯩꯐꯥ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯀꯨꯝꯃꯛꯑꯒ ꯇꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯕꯤꯔꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯀꯔꯤ ꯍꯥꯟꯅ ꯂꯩꯁꯦꯕ ꯐꯤꯔꯣꯜꯗꯤ ꯀꯣꯟꯅ ꯂꯩꯁꯤ ꯆꯨꯖꯥꯛ ꯀꯕꯣꯛ ꯆꯥꯒꯦꯔꯥ ꯅꯪꯅ ꯈꯪꯗꯧꯕ ꯃꯑꯣꯡꯗ ꯍꯥꯏꯒꯦꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯞꯀꯣꯔꯟ ꯆꯥꯒꯦꯔꯥ ꯀꯔꯤꯅꯣ ꯀꯥꯔꯟ ꯌꯥꯝ ꯇꯥꯏꯗ ꯗꯣꯛꯇꯔ ꯅꯪꯁꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯆꯨꯖꯥꯛ ꯀꯕꯣꯛ ꯍꯥꯏꯕꯗ ꯈꯪꯉꯣꯏꯁꯤꯔꯕ ꯊꯥꯏꯅ ꯅꯤꯅꯦꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯕꯤꯃꯣꯂꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯩꯐꯥꯅ ꯍꯌꯦꯡ ꯑꯩꯒꯤ ꯑꯣꯐ ꯂꯩꯔꯤꯉꯩꯁꯤꯗ ꯅꯤꯅꯦꯗꯨ ꯎꯅꯔꯨꯔꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯛꯑꯒ ꯃꯌꯨꯝ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤ ꯉꯥꯌꯣꯟꯕꯤ ꯑꯃꯅ ꯉꯥꯁꯤ ꯈꯔ ꯂꯩꯈꯣꯅꯦ ꯅꯣꯏꯕꯣ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯒꯦ ꯑꯩ ꯌꯨꯝ ꯍꯟꯕ ꯊꯦꯡꯉꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯀꯩꯐꯥꯅ ꯂꯩꯈ꯭ꯔꯁꯤꯔꯣ ꯀꯅꯥꯅ ꯁꯦꯝꯗꯣꯏꯕ ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯇꯣꯝꯕ ꯃꯥꯏꯅ ꯁꯦꯝꯖꯅꯤꯗ ꯑꯗꯨꯒꯤꯗꯤ ꯇꯣꯛꯑꯁꯤꯗ ꯉꯥ ꯃꯁꯛꯁꯤꯁꯨ ꯐꯖꯕ ꯑꯣꯏꯗ꯭ꯔꯦ ꯏꯄꯠ ꯄꯠꯂꯗꯅ ꯍꯥꯎꯗꯧꯕ ꯏꯃꯥꯟ ꯃꯥꯟꯗꯦ ꯑꯁ ꯑꯍꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯧꯈ꯭ꯔꯁꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯩꯐꯥꯅ ꯑꯍꯟꯗꯨꯗ ꯀꯦꯖꯤ ꯀꯌꯥꯅꯣ ꯏꯃꯥ ꯑꯗꯨꯕꯣ ꯁꯦꯁꯦ ꯄꯨꯂꯞꯁꯤꯗ ꯀꯦꯖꯤ 4ꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯁꯤꯕꯣ ꯃꯥꯟꯗꯦꯗ ꯏꯃꯥ ꯌꯦꯡꯉꯣꯁꯦ ꯇꯨ ꯀꯩꯐꯥꯅ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯉꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯍꯥꯏꯔꯛꯂꯤꯕ ꯀꯦꯖꯤꯗꯨ ꯐꯥꯔꯝꯃꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯃꯌꯨꯝꯗ ꯆꯪꯉꯝꯗꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟꯗꯨꯒꯤ ꯃꯄꯥꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯝꯇ ꯈꯥꯝꯃꯣ ꯀꯔꯤ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯄꯣꯠ ꯆꯩ ꯈꯤꯇ ꯂꯧꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯍꯥꯞꯄ ꯈꯥꯎꯗꯨꯁꯨ ꯄꯥꯏꯔꯒ ꯀꯨꯝꯈꯤꯕꯗꯨꯗ ꯀꯩꯐꯥꯁꯨ ꯀꯨꯝꯃꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯣꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯉꯥꯗꯣ ꯑꯃꯨꯛ ꯑꯣꯜꯍꯜꯂꯤ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯀꯦꯖꯤ 3.5ꯅꯤ ꯀꯌꯥꯅꯦ ꯍꯥꯏꯔꯒ ꯂꯧꯔꯛꯂꯤꯕ ꯅꯣꯏꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯩꯐꯥꯗ ꯇꯣ ꯑꯩꯅ ꯐꯥꯔꯝꯃꯣꯏ ꯍꯥꯏꯗ꯭ꯔꯥ 4ꯅꯦꯅ ꯂꯧꯔꯛꯏꯅꯤ ꯀꯀꯥ ꯍꯩꯈ꯭ꯔꯝꯅꯤ ꯉꯥꯌꯣꯟꯕꯤꯁꯤꯡꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯄꯩꯗꯅ ꯂꯩꯈ꯭ꯔꯦ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯗꯨ ꯀꯩꯐꯥꯅ ꯑꯣꯏꯅ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯝꯃꯒ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯅ ꯄꯥꯏꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡ ꯄꯥꯏꯔꯒ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯅ ꯆꯥꯛ ꯊꯣꯡꯒꯠꯇꯨꯅ ꯂꯩꯔꯝꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯪꯉꯛꯄ ꯎꯕꯗ ꯏꯇꯩꯃ ꯍꯜꯂꯕꯣ ꯆꯥ ꯑꯃ ꯍꯩꯔꯧꯔꯥ ꯍꯩꯔꯝꯃꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯃꯨꯛꯇ ꯍꯣꯡꯉꯨꯈꯤꯒꯦ ꯏꯟꯁꯥꯡꯁꯤꯡꯗꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯝꯃꯣ ꯑꯗꯨꯒ ꯍꯣꯏ ꯏꯇꯩꯃ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯀꯩꯐꯥꯅ ꯇꯣꯝꯕ ꯁꯦ ꯉꯥꯅꯤ ꯁꯦꯝꯗꯣꯛ ꯑꯗꯨꯒ ꯇꯥꯎꯒꯦꯔꯥ ꯊꯣꯡꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯉꯥ ꯃꯁꯛꯁꯤꯗꯤ ꯇꯥꯃꯣ ꯀꯔꯥꯏꯗꯩꯅꯣ ꯀꯦꯖꯤ ꯀꯌꯥꯅꯣ ꯁꯤꯕꯣ ꯌꯥꯔꯦ ꯃꯗꯨ ꯋꯥꯐꯝꯗꯣ ꯉꯥꯡꯅꯔꯒꯨꯝꯁꯤ ꯏꯇꯩꯃꯒ ꯁꯥꯎꯅꯔꯤꯔꯣ ꯉꯥ ꯑꯃꯒꯤ ꯉꯥ ꯆꯥꯛ ꯂꯩꯕꯩꯗꯤ ꯅꯨꯄꯤꯗ ꯍꯪꯉꯣ ꯇꯥꯃꯣ ꯍꯌꯦꯡꯈꯩꯗꯤ ꯃꯣꯏꯅ ꯈꯪꯗꯕ ꯂꯩꯇꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯉꯥꯗꯨ ꯌꯦꯅꯈꯥꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯦꯝꯂꯨꯅꯕ ꯀꯩꯐꯥꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯤꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯀꯨꯝꯈ꯭ꯔꯦ ꯂꯥꯏꯗꯨꯛ ꯊꯥꯔꯤꯉꯩ ꯅꯣꯡꯁꯥꯕꯁꯨ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯥꯟꯒꯤ ꯊꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯔꯇꯅꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ ꯀꯩꯐꯥ ꯀꯨꯝꯃꯛꯑꯒ ꯇꯣꯝꯕꯗ ꯇꯣꯝꯕ ꯅꯇꯩꯃꯗꯤ ꯀꯥꯗ ꯆꯪꯈꯤꯕꯅꯦ ꯇꯥꯃꯣ ꯀꯔꯤ ꯀꯥꯅꯣ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯅꯔꯨꯗ꯭ꯔꯦ ꯃꯥꯁꯨ ꯆꯪꯒꯦ ꯇꯧꯕꯒ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯔꯇꯅꯥꯒꯤ ꯐꯣꯇꯣꯗ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯒ ꯂꯩꯔꯝꯃꯤꯗꯨ ꯇꯥꯔꯨꯔꯤ ꯄꯣꯠ ꯌꯣꯟꯕꯤꯅ ꯁꯥꯟꯅꯕꯤꯈ꯭ꯔꯕꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯋꯥ ꯂꯧꯕꯤꯗꯕ ꯐꯅ ꯁꯤꯡꯕ ꯃꯥꯜꯂꯤ ꯈꯨꯄꯪ ꯑꯃ ꯄꯪꯉꯝꯃꯤ ꯀꯩꯐꯥꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤ ꯑꯗꯨꯕꯨ ꯈꯧꯗꯦꯝꯃꯛꯏ
Yanggoi sana mamay laythoga yengai. Kuidi mamay do amuk laysinkre. Amuktang Ratanaagi photo da khoiramamaga thokrage tawbani. Adubu kaifana thongjin panduda thachinduna thamkre. Hando se doctor, ai thabag yang wali. Imada kari karino nangna tamshili miyamda. Tahoy dudi. Aday ay na tahodaba. Aday haide pangi haiba khakni. Ay di achumba haibani. Sauningay oy de shida. Pangbra singbra khangira. Yanggoi sana mamit na kaifada kiruk yengai. Aduga kaifabu inthoklammaga chatki. Aingonda ilambike tawini mase. Kagi thongdulon chilamaga kaifa sakhumromda lakli. Nongsabaga tombaga do wari sanaduna lairami. Tombana. Tamo. Ngasigi ngasidi pura lo soiri. Sembada manam na marol manam thiriba. Tu sikak tu Noina taimagi mamangdadi yamayrakano. Karino ay mangda haiba yadriba wase. Nongsabana. Aduni ngagi wabo haiganoi. Tombana. Tamanong shabana khangdaba wa khara leiri si matangsi. Nongsabana. Khangdabudo khangnaba hayudana adu oiragana. Yanggoi sanana oina nongsabagi pakhum pirai. Ngayon biki kadarda pangtharuriba. Kizi phana supi bidabani. Aduna tandanni. Aina nga layraktabi chikal ngakta layrisi. Nga yam pambadawna nangna ngasi karomdagino layramise. Nupiga kaithel karabani tawriraba. Sumno ngaitadana lawrakpaniba. Mana adumaina seran turan tawramnidi khalludi. Ahandusuni aina haidi singna dum hairaga yolo haibani. Karino khangde. Tombana thongba thakpa tawhauri. Kaifasu magi kada changakli. Patient gi file ama yenglingayda. Kuina pau phaunarudraba mamanaba ama phone tawrakpaduda okhalli. Hello, bye. Kuirida pau phaunadaba. Yam nungaikra maleda mi machade. Nang sunongda tawrakte. Aina tawraise wa mahaigena tawraini. Kari wano hayuni. Noina naunu para kaino nongtrendo. Adu kaidoraba. Mado aina lairi mafamsida laiba mali. Nahan aikoi hospital da lakpa uba. Aduga ngasai muk maningdagi ubani. Aina mani yengluba doctor da hangbada. Haujikan gi laina do naare haireine. Kamai tawino duba. Haujikan gi laina haidi. Hainabido. Kaifa mamanabana hairakli wado. Karino haiba khanglaklammi. Nanggi wadu shengabane. Asingbani. Siboina phagi tawba yabo waro. Kara ngaukshinabra mase. Khangde daiso laiminadabanina. Thaina hujik phauba aina kaudaba ma leiri. Noi matungi mawong ama. Mana tawbana mana phangbanida. Nangna ina mahuchin bibiyaba nate. Phari. Sina siyoy kraga kamdawi nangde. Luhongi haina diday. Aina yum thogla ka lake. Noi sai kaso sa khangnarage. Ahoy. Soidana punchi. Phari. Aiso magthamage. Hoy bye. Mamanabadu phone thamkibaga. Kaifa tumin wakhal amada mangduna lay. Adom na layringay, yanggoi sanana chak sarase haiba changlaklammi. Doctor, kaidawrage? Karishu dawde. Chak loy haure, kumaknaba tawbiro. Kumagi. Yanggoi sana, kaifada taksinduna hangludre. Makhada kumakpada, nongsabagi kadagi, isay hauna thagalakpaduda. Tombaga yanggoi sanaga do yengnay. Tombana. Karino ikoy tamonong shabasina. Laija thagalaysina, nipi kaina rizala. Tombagi paukum piru de yanggoi sana, tuminalay. Kaifa kumaga. Kaino tawsina. Chak sarasina mukta kaurusane. Amuk jarahin ke hairak toy jala siba. Khangdred ayama. Laija kanna takhalay amana. Kauthok padamlani na tahobani. Nungsunung aite. Bateng pangpam sukangde. Tomba, chalo. Amukta chak sarase hairuso. Hoy daima. Asi haiduna tombadu nongsaba kaurunaba chatki yanggoi sana kaifada yangaktuna karigumba ama haige khallingai tombala aga hairi urin ko na charage yanggoi sanaga kaifagadi maram khangbanina nungaita chakdo chari somda nongsabasu magi kaduda thongnau mayaduda lepaga sanarembigi photo yengduna lei.
Matam magi khongchatpo kanana ngai ko chatkino haina phaduna thamba ngamlugani. Adumak hanna yengamdana machatki. Asum chatkibana Yangoi Sanaga Kaifaga ki luhongbasu thamari phakri. Yangoi Sanado hospital da chatka haiduna loishilingai dani makok ngawraktuna tugi tawrakpado. Dressing table tu da makhutna paiduna tugi tawbadagi ngak haurami. Kaifana bathroom dagi thoklakpada uraduna hairi. Sana, kaidawre? Kokse khangaw ngawre ini. Handak screen time yam hengatpadu da tawriwaramgani. Pothagiga potharaga leiramodana. Laktaba yaroye. Dadawgi murti sadawduga adagi sagatliba mafamduga da yengningba. Aina changakpadi yadra. Doctor di Mr. Busy Prime Minister nina patient mayamga wari sanaba hotnaringai kawbirakani do. Nimit kayani di sure. Aina doctor da sigi wafam se hairaise. Khuhaida yanba ma yauri nangido. Ado horen di soidana yengagi. Nasangamdradi laklano. Aigi purit angobadu karai chakre. Upuda yawba udene nangbo. Haima, aidi street akadabani. Kawridana. Amukta taklakhige. Haujik karamba litke harino doctor ba. Yari, ay tawrage. Kuiro ye. Aina sum taklage. Sana. Ay shawgunati. Thabuk mayam siga nang kauramlani haiba ikhangi. Nang buthazaro. Ay tawrage. Asi haiduna. Kaifa masano oina street akchaki. Danok stabana yumama yengbaga haridubo doctor na chatlo kaina ga hairuraba. Nati. Moi mama baba dusu thamoi di yam kaliko. Nong mata macha sigi maramda hanglakte. Karigino makhoina thamoi yam pi isiba. Sanare migi kari maralo. Aina chatlo hairamgani haina khanbrane nangna. Khanbudi khande ada kari nungaitaba lairabano na sum khanbagini. Sana. Yam hinjina sukhalunuda. Nupi ngang thiradi haibagi wakalamada oiramasu yai. Danok sababu luhongdawraba haisiba. Sanarin bina kamdawba. Kaidawruni, friend Johnda dum laiba taridana. Adu yaroida. Karino mabu sanarin binukste haibadaine. Matam khara ngaibada ma siradro. Shiba sidaba tokkoni. Yani yaroi sukhangdabadugi mai punchi su manglaga leiradrane. Wahaidumak danok sabana haibra haise. Mati yam tuka chaina. Hongoyo, hongkroyo. Aduga luhong numita nupido shiroyo. Hey, kaino ne nangmo. Kari wangangno. Atay toko. Ay na hairisi. Jumra landra khaluni nangso. Yana ba thembade haidre haibro maba. Yara oidabagi mami ama uramani. Adunani. Sana. Matamna kari purakpa haidu yengasi. Nupaso, nupiso. Anam kanbasa. Manatana tawrini. Hoida. Yengba haiduni. Kaifa solution baloiraga thabak chatnaba thokre. Aduga Yangoi Sanado tapna chairi singdu loishinduna lehawi. Maraktuda Sanarimbi phone tawri. Hello? Sanarimbi? Sana, nang hospital da chatbra. Ngasidi chatre. Ay se lakshira khanba. Adugi hangbanida. Adudi yam phabawani kaino. Ay ngairamage. Astumna phone thamnaraga. Yangoi Sanado makhada tapna kumai. Aduga tombabu thirai mapandagi. Tema, aishida leye. Kari haige? Yangoi Sana mapanda thokla aga. Nangyen ki zim ta thuna leiruso. Haujikira. Hoine, aigi imanabi Sanarimbido lakani hairi. Adugini. Hoi tema, leiruragi. Ngai khoni nangba. Silga yaurabra. GP dagi kapamagi yarini tema. Asi hairamaga chatkre tomba. Yangoi Sana imungda changa aga enchang semduna leiringai. Mapandagi mi amana kaurakpaduda Yangoi Sana thoklai. Sanarimbi oiraga leirambaduda sumangda kumtharaklaga. Lao kakhalo. Ekhoyum se thiba wabra. Yam laina leirabasida aidi aso manungdana thauchiluri. Ahanna mada hangbada machinda lehaure na hairakpadagi amuk thodora ini. Kaida lake nangba. Ubarda lae. Sanarimbi ki khongdu kaya phajana phaba oidri. Adu wangba building dudagi tarakpabu thawai phawba tharamba yaribani. Adubu maraibak phabada chinga dawribra. Mathwai phawdi hinghaure Sanarimbi. Sofa ka aduda phaminaringai tombasu halaktuna Yangoi Sanabu kaudana changai. Sanarimbida.
Ngaihakdang phamamuko. Ay angangdi inchang thongnaba hairukhige. Yanggoi sana chakhumda changkhri. Sanarimbi ka aduda koilei leiduna yengi. Yanggoi sana tombada. Tomba, nang wadi waramlani. Ada inchang sina ngamukda thongbigera. Hoi daima thongbirage. Namanabiga wari saruro. Adoi daima asiro. Aikoi ta monong sabage haibada. Maramokraba inaungna pani. Mani asini. Masak si magun yamna lay. Si, hapkadaba inchang napise. Sida thanamage. Morok yamna thakjinganu ko. Hoi daima. Yanggoi sana amuk thokla aga. Sanarimbi manakta phamai. Nangbu kamai tawrige. Sida ikhoi ke laise haisu yadi nang tawriba. Wakhalda yamna ingleda hojikandi. Apikpa angangsingdugi kumhaiduna pongsum sumkri. Ado wa amadi khanaba phaiko. Luhongbagi matangdu oiradi tokshida sana. Ayum palaroi. Punchise kana leijadraba thawai macha singsigi kathoklage khalle. Hoi, nangna yaningdradi aina kariba hairuni. Sanarimbisu yanggoi sanasu ngaihak domina leinei. Wari makha sanafam ikhang khangnadabago yanggoi sanana. Nangna nahanmuk haiba homgi anoba sabagido karamaina tawkhre. Adugini aina nangga unaba laise. Selse khara kaudori aduna mateng khitang kaidobagi pangoidoino ainongma doctor galaki angang singdugi health checkup amasu tawthokanchi ai silaki leiramuko asi haiduna yanggoi sana makhoigi kada changa aga upudagi checkbook ama lawthoaga thoklai Sanarimbi manakta phamaktuna hairi se sipashilo aduga nangna bank ta chalaga meningba sil melaga dum lawthoklo Sanarimbi check manadu lawsilaga magi bag tu da hapchilli adumna ngaihak loiraga tombani inchang thongbasu loiraduna punna chakcha thokminari Sanarimbi su ngaihak leiramaga hankri yanggoi sanasu yumgi thabak losilamaga mathakta karakli phone da kari no yengduna leiringai karigumba ama khangning ningsingaptuna phone da date yengi phamambadagi phuk hawgalaklaga upudagi pot ama lawthoklaga bathroom da changki thokla aga table da thamaga sofa da ngaihak phamduna lei yanggoi sana mamit chejet ushinduna ngaihak leiruraga tapna panglaktuna yengi red line chingduna leirambaduda yanggoi sana mabukning nungsi mandana pena kapthoklammi Sanarimbi su thoklaklingai mathang chalhauragi ninglamale thenglasu thengna mamabu unaba changai jelarduna thengi unabagi matam loikrani bema hayengan lao sir koidabida ngaktang unajage jelardu ngai hakto min laiduraga phari minataragi matam pirage thank you sir asomna manungda changakle bimola machanupi obada phamambadagi haugatuna changsilai Bema, thengene nangbo. Ima, haujikte ai kana sukidreda. Bemola machanupi da nungshini yengi. Icha nungaina layuko. Mina ngang batagano. Nangna pamliba panda madu phangna bada kanda hono. Imana nang bulap na shenari ko imagi bema. Matam loiraduna Sanarimbi chatlage haiduna mamada manam namhallaga thoklakle. Magi manakta nakna gari makhamjilakpaduda Kanano haini yengai. Nongsaba oirambaduda nena tabagi soramo hondoi. Nongsabana. Homda sa tawrabana dra. Thinbiramagi lao. Da nongsaba pharak taroidra. Yani ne. Sanarimbi gari da karakli. Nongsaba so tumin gari du thauduna lakli. Ngaihak thora aga Sanarimbi na laiba home tu yaurakli. Sanarimbi kumkraga nongsabada. Da nongsaba ngaihak changu. Sanarimbi nadi nongsaba ngaihak changko hainingbani. Adubo nupa mana chango hairakpaduda. Hoida nongsaba lehaurage. Sanarimbi changkri. Nongsaba gari thawna taha chango hairupadugi mathanda kari nongino khanduna lakli. Asumna sumangda gari du thawjilaklaga khamamaga imungda changakpada yanggoi sana du duk thanduna leirami. Nongsaba changakpa ubada yanggoi sanana. Da nongsaba
Doctor di duty le hodriba. Hallani na thoklama bani. Patient ama case lu sale edana amuk panthauri. Yanggoi sana khangye haigo mangak tamak no mai. Nong saba su sangkhri. Aduga magi kaadu da changa aga. Luggage amada mapot machai hapchin duna lay. Masu nungai ramde. Tha ahum mari punna harau harau lay minara maga chat kadauri bani. Adubo asum lay basu yada bani na chat pati ta bani. Adum na lay ringai. Nong saba ki mamado yam thazada na phone tawrak paduda. Nong saba ngai hagyeng laga ko na thangdo okhatli. Hello. Hello, ibunga. Nang bukam daurige. Nang so ekhoi da warauri ni dana. Pausu nong bata phaurakti. Napa maki sakta makni. Na khoi ni gi marakta na mai di kari no ole. Nong saba na. Ima, nangang biroidro. Aingon da phone tawrai se. Ngang ni dana tawrakta na sum lay gadro. Ama boirasu ama bu tawrasu. Nang si ima gi ti icha ko khalai hanin he. Karam tawrom gani khan ba hai base. Mama ma oiba egi thawni ne. Ima na pamjana tholuri ba nang gi naming se. Soirabra khangdre. Ima, ayam nungai na layri. Kashi dawde. Ima hoiso, ana ye yaudana nungai na layba oyo. Nongmata sula udana, nama aibu unaba. Hoi ima, ay lake. Asum na waring heksa naraga, phone thamnari. Aduga kadagi thoklakle. Yanggoi sanadu imang mangna, chak thonga ka layramidu ubada. Jan, kari tawre. Kay fahalaktriba hujipao. Thengene, pau phongnadro nangbo. Halakpa pharakta do male hairi. Adugira, nangni isuk suktana layramisibo. Doctor gi nupi haiba, police army gi nupi haiba, thamoi khara chawba tabani. Hayeng na maina lakjani se. Haujikidi danuk sabo hoisu laybagi ai karim khandre. Ada danuk sabo su yum hongkradi ichik chik hawrani. Ai da singni yamna nungai hawraroi. Ichik chik hawrani. Hera, adagidi nong phadoksu sida layba yawdoini se. Punchigi oina kainaba nate. Adu irasu nungaite. Nong saba nok phetamak tawbi. Mayumda lay hobi machandubo hek hek ningsing bani. Yanggoi sanabo uraga machan gumna luna tawjabani. Lalito, file ama yengduna layringai dani. Sanahan bi changsilaktuna manakta phamaktuna hairi. Hotel si yondradi tasingni yarare hairi pramakhoi babung. Yararoi sanahan bi. Khoi business si yamna down chatkri. Laigada ba midubu kanano. Adugidamak nang karisu khaluno aina phanaba silage. Ngaiko, si tokraga nang ngasai bhanumati unarubado kamdauri. Sanahan bina. Ngauri ra ngausinari ra khangdeda. Mi usitabagi wangang ama tawri. Aisu sauningdana niya. Nang namangde icha chawna luhongge hairambani. Lalit tumin wakal ama tawduna lay. Khwai ngambasu, Bhanumati na chalamday da hairamba wahayduna maram oiraga, magi nupigi case tu kitapna tamna thigat pa hori. Adubo, koiraba case oibana, karadi wana thoklambi. Matamduda, khwai ngambana khallina, lalit ka magi nupiga, mari lainaramani haibagi chingnaba wakalama laikibani. Manadi khangbanati. Shyam Rasni, makoy anigi marakta, singchep tharambadi. Khwai ngambasu machanupigi manakta chatningbadi, phawdaba natti. Adubu karigumba amana, masadu ipa phazin bagumna, pangal pudoklubasu ngamudre. Kaifado, hospital gi thabak chinba ngaki natte. Kanagumba ama unaduna wari sanagadabagni. Gari duma panda khamlamlaga, yumduda changakle. Kaifa changakpo ubada, layramba singdu, phamambadagi haugatnari. Kaifa changsilaglaga, single sofa duda phamaga. Mayam ay ngaybada waramani. Waristi koy thuaray. Ay nasinakhiba thabakdo, karigam badare. Nupamana, sure, haying unabadare. Ay nasinakibado, ningsingli ko. Hoy sir, ningsingli. Adu sir, hotel si yamna success oy basunati, sure na. Maramlay haiba sir. Aygi imagi maput maran pumba, tap na ay nalawsin gani. Imagi maput haiba. Kaifa wangangda, dumina wakal amadalay. Mathangi namitni. Lalito, sanahan bigaloy na raga, hotel dalai.
Pung khara ngairaba matung hotel laigadaba misingdosu lakli. Chedu inaba loiraga seldu thinaraga halakli. Lalit hoidu piramliba sel yamdu ubada haraurami. Chatluba singdu kaifagi manakta laklaga paudu pirami. Kaifa khudakta lalitta phone tawi. Somda harauringai kaifana phone tawrakpaduda lalit ka sanahanbigadu yengnei. Sanahanbina payo kari haira inu yengu. Lalit na pairaga kari leire hotel yon thogle hairi sikam dobano. Lalit ka sanahanbigadu karamna khangamino khanna yengnei. Kaifana amukaso sel khara phangngedana harauna bu honaringai karim khangjaba natteni ko. Hoi karino nangna ngangliba mayamdo. Wado haibaga lalit karigamba ama khalakpagumna hairi. Hotel leiriba misaksina hak nahak natra. Kaifa phone du phat kakthali. Somda lalito hello hello karino hotel leiri simane hairiro. Lalit wangang lakhidre sanahanbina oiraroidaba hotel sibu lauge laujarasanu aikhoigidi sel phanghore. Tumilayo wadu makha tarakano. Sanahanbi tumin lalita yengai. Numitto nongsaba mayum anauba hongjilamdaigi pochai leiba lakpani. Asum yenglingai maningdagi nongsaba kari leiramino. Nongsaba maning onthoklaktuna yengai. Michael oiraga leirami. Mathanta lakpa oiramde nupi amasu yaurami. Nongsabana Michael nang oire pot khara yengambanida. Nangde karai chaluriba? Achapot amasum chaminaruba? Oh yam bhai. Michael na nupiduda aina haiba aigi imanaba ama lei. Aigi mateng yamna tawbiba na haibaduni khangnawo. Oh tamo si oire ngasi thingnabasi yam nungairi. Dadana adum wari ri saba aina so sakhangning leirambaga aisu ichanga thingnabase yamna nungairi. Nangbu kaifagida leiriba? Haujikidi leiri. Hayeng hangchitchida hongdoogena khalli. Adugi pugadaba pochai leirambanida. Nabani bo halage hairo kainom khara chakisidana. Nupiduna oina pakhom pirai. Tama ngasidi chargumsi aigi thabak khara lehoba. Thabak lehowe hairadi kamdawni Michael na adudi nang support lehoko aikhoi soi dokhragi. Hoi bai. Asomna Michael hoisu satkri. Nongsaba mana leidobo potu leiraga payment tawramaga delivery tawgadaba mafamdusu hairamlaga halakli. Handaksi kaifasi thabak chille haiduna yumdasu kaya leiramde. Yanggoi sanadi kaya nungairamde awongsida. Adubu wa oinade hairude. Hairasu kaifana karigumba ama hairaga themkini haiba ma khangbanani. Yumdasum leishinbaduda yanggoi sana shopping chatluge ningduna lakli. Leiriba phirol singdu amam sum yengi. Karambano ai leidushiba? Kanade doctor da photo tharaga hange. Asi haiduna photo namaga kaifa da thazilli. Karamba phazage nanga bambadu dum lawro. Kaifa gi pakhumdu ipen pen badi oide yanggoi sana amuksu thoina khanjiludre mana leido bakhara leiraga lakli. Aduga mana test tawkhibadu chumbra haina khangningaktuna hospital da lakli. Gynecologist department room da laklaga test tawraga confirm tarami. Doctor du da haujik phawdi kanamta da haidana ba hairami. Yanggoi sanana thoklakpadu nurse khara su thengnei. Pregnant oirasalo aikhoi memsibo. Adu mande masakse nungaibai mami tadi. Oibanga maroi ga hairak salo. Khongdene nungaiti. Aduni. Yanggoi sana hauriba warido haipete tarasu karisu khanjiludana thoklakli. Mayumda upuda hapchilaga dress hongdoklaga makhada kumge tawringai notification ama lakpaduda
changsin duna karino haina yengi. Video message ni tharaklamido unknown number amadagi. Yanggoi sana karino khanna changduna yenglubada masa pumba tu chungkiba khanghaude. Asuk thazana thamliba mahakna asuk koiba matamsi mafamda namthak tawramliba oire kau khallaga mathamoida prok prok chaklami. Yanggoi sana mathanta. Oh, handak honglaiba sajat asidi. Ahiba mafamsida lehaningaktabagi oire ko. Wafamse isani isada hanjin hanjin haijakrabasu. Nangbu nungshibana mitangbi oikibana. Ahi una uba ngamhaudre ko. Yanggoi sana tarakliba mapidu daithoglaga kaifada phone tawi. Somda hotel ki ka semdok semjin tawriba kaifa yanggoi sanana phone tawrakpaduda ka amadagi thoglaktuna phone du okhatli. Yanggoi sana kaifana phone paikhalakpaga ngasi so hala oidori re doctor. Sana hoi ngasi so lakpa pharaga matarani. Hayeng se patient ama operation leibani adugi hoi phari ai thamage. Asi haiduna yanggoi sana phone du kakthatli. Kaifa madi kari su khangba natte mathanta haijai. Aina nongonda lotlibase hayeng nangna khangpa matamda sausu sauni hasu harau tawdoini ko. Somda yanggoi sanadi luggage tuda pugadaba mapot machai khara hapchilaga yumdudagi thoglakli. Nongsabasu halak amdri tombasu leiba uramde aduna yanggoi sana tumin thoglakli. Apunaba wakhal amadani mana thoglakli. Taxi maparaga Kumargi mayumda oina lakli. Haujikti maga naknaba mi haibabu Kumargi imungni. Numidang sida yanggoi sanana lakli ba mawong sida Kumarga magi nupigadu changshilakduna hangli. Bema kaidore ichada kanana kaidore kagada hayusi kaifaga khanarapro nangbo. Yanggoi sanapa khumpirakte mapi tana kappaga yengai. Kumargi nupina amu soidana khanara amgani phurakpro nangbo lawa law. Asumna yanggoi sanabu sofa da phamhalaga tapna themduna hangi. Yanggoi sana magi phone da yauriba video do ahan ani du da yenghalaga. Nine kaka manasi gumba lalongse sinduna ingonda namthak tawrambagi mahut mahaki apambada machina thokna hairamba thoklabadi aina hena harauna property se mafamda pithoklamasu yai. Karino sibo chumaba jala nangbu ibungoga wari sanar abro. Kumargi nupina hangakpani. Kumarna sanadrasu yari mashi semjin chajinba yaba wanati aduga mahag mabadugi machani. Haibadi kaka mamagi leiriba property sing launaba magi haujik leiriba nupisiga loktunaraga hatpani haina khibani madu achumba oidoini maram icha chadana itai maratana na masa mathanda shizagadaba nate khanakhibani sumna. Kaka wari se sengna lebiyo karamai tawbano ai haigisi lalit ki nupi atonbi haujik leiriba sanahanbi se ratana haidi kaifagi mamasigi mamanabini. Mamanabi oiraga mana mamanabi ki nupada leishilakliba angakpaniko nupi haiba nupi se itai maratana laudringaidagi sanahanbiga mari leinaba oiba jani. Adudi sanahanbiga lalitka manaraga ratanabu manghanba oidoribani. Madu oidoini. Adudi karigi machaga magleminari. Mama hatli haiba khanga phauda mapagi wada induna chatlibana karigi makhoigi mafamda nungsiba haise haudabagi oidoira. Mana kari khanba khangdoknaba nangsu matam khara mafamsida lotuna leiru aduga magi asingba karino khangdoknaba tawrasi. Kumargi nupina yanggoi sanada amuk hangai. Nangbo noi kakana hairisi kari khaligi. Aigidi nini hoina sina phani haiduda yaningdaba leite. Lao nangna leiramba kado ngasisu nangna laklaga pothanaba haidana adumak thamli. Yanggoi sana waduda mabukning sunungshirei. Asumna Kumargi nupiga mathakda karakli. Yanggoi sana haujiktada Kumargi nupida magi oiriba phibamdo haiduna khanghalli. Kumargi nupina onthokna nungairida ko khangniba ma nakhoi kakada hairaga nei khai hange asuk nungaiba pausibu ai noi kakada mukta tamukhigeda. Asi haiduna kadudagi thokre. Yanggoi sana ngayak momon minok noklurabasu
ꯀꯩꯐꯥꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯏ꯫ ꯐꯣꯟꯗ ꯃꯕꯥꯅꯤ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯧꯕꯗ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗ ꯅꯣꯡꯁꯥꯕꯁꯨ ꯆꯪꯉꯛꯄꯒ ꯊꯦꯡꯅꯗꯨꯅ ꯅꯣꯡꯁꯥꯕꯅ "ꯀꯩꯗꯧꯔꯦ ꯇꯣꯝꯕ? ꯇꯥꯃꯣ, ꯏꯇꯩꯃ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯁꯄꯤꯇꯥꯜꯗꯒꯤꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤꯗ꯫ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ?" "ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯇꯥꯃꯣ. ꯑꯩꯁꯨ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯨꯔꯤ. ꯙꯨꯞ ꯊꯥꯕ ꯀꯨꯝꯃꯛꯇꯕꯗꯒꯤ ꯀꯥꯈꯠꯂꯒ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯀꯧꯕꯅꯤ. ꯑꯗꯨꯁꯨ ꯀꯨꯝꯃꯛꯇꯕꯗꯒꯤ ꯀꯨꯝꯃꯛꯄꯗ ꯇꯥꯃꯣ ꯅꯣꯡꯁꯥꯕꯒ ꯊꯦꯡꯅꯩꯁꯤꯅꯤ." "ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯄꯒ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." "ꯇꯥꯃꯣ, ꯀꯨꯏꯔꯦꯗ. ꯄꯣꯠ ꯂꯩꯕꯕꯨ ꯄꯨꯡ 2ꯃꯨꯛ ꯆꯪꯒꯗ꯭ꯔꯅꯦ? ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯂꯦ. ꯇꯥꯃꯣꯗ ꯄꯥꯎ ꯄꯤꯁꯤꯔꯥ?" "ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ." ꯐꯣꯟ ꯇꯧꯕꯗꯤ ꯄꯥꯏꯔꯛꯇꯦ. ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯕ. ꯅꯣꯡꯁꯥꯕ ꯊꯨꯅ ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯏ. ꯀꯩꯐꯥꯁꯨ ꯅꯣꯡꯁꯥꯕꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ "ꯍꯜꯂꯣ, ꯅꯣꯡꯁꯥꯕ. ꯅꯪ ꯁꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯨꯏ? ꯀꯩꯗꯧꯔꯒꯦ? ꯁꯥꯎꯔꯤꯔꯣ?" "ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣ. ꯉꯁꯤꯗꯨ ꯊꯕꯛ ꯌꯥꯝꯃꯤ, ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯅꯈꯤꯕꯅꯤ." "ꯑꯗꯨ ꯅꯠꯇꯕꯗꯤ ꯍꯥꯏꯅꯗꯕ?" "ꯍꯥꯏꯅꯗꯦ ꯃꯤ." "ꯑꯗꯨꯒ ꯅꯪꯅ ꯆꯤꯜꯂꯤ ꯊꯕꯛꯁꯤꯅ ꯀꯔꯤ ꯊꯕꯛꯅꯣ? ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯍꯧꯗꯦ." "ꯍꯩ, ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯗꯦ ꯍꯥꯏꯗꯣ ꯁꯅꯥ ꯇꯥꯅꯤꯅꯦ ꯅꯪꯕꯣ." "ꯇꯥꯗꯧꯕ ꯃꯥꯗꯨ ꯂꯩꯇꯦ." "ꯀꯩꯐꯥ, ꯅꯪ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯦ?" "ꯀꯣꯟꯅ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯈꯪꯉꯣ ꯅꯣꯡꯁꯥꯕ. ꯑꯩꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯅ ꯑꯩ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯕ ꯂꯩꯇꯦ. ꯅꯪꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯁꯥꯎꯗꯅꯕ ꯈꯔ ꯊꯦꯝꯕꯤꯔꯝꯃꯨ." "ꯀꯩꯐꯥ, ꯑꯩ ꯋꯥꯁꯦ ꯀꯔꯝꯃꯥꯏꯅ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ." "ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯇꯣꯝꯕ ꯏꯕꯥꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯩꯔꯝꯗ꯭ꯔꯦ." "ꯀꯩꯐꯥ, ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ." "ꯅꯣꯡꯁꯥꯕ, ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ. ꯐꯣꯟ ꯄꯥꯏꯍꯜꯂꯣ." "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ." ꯀꯩꯐꯥ ꯅꯣꯡꯁꯥꯕꯅ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯌꯥꯡꯒꯣꯏ ꯁꯅꯥ, ꯐꯣꯟ ꯄꯥꯏꯔꯛꯑꯣ." ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗꯨꯁꯨ ꯄꯥꯏꯔꯛꯇꯕꯗꯨꯗ ꯀꯩꯐꯥ ꯅꯣꯡꯁꯥꯕꯗ ꯑꯃꯨꯛ ꯇꯧꯔꯛꯏ꯫ "ꯅꯣꯡꯁꯥꯕ, ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ. ꯁꯅꯥꯗꯨ ꯐꯣꯟ ꯄꯥꯏꯍꯜꯂꯣ." "ꯁꯛ, ꯆꯤꯟ ꯊꯤꯔꯛꯀꯅꯤ. ꯑꯁꯨꯛ ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯤ. ꯉꯁꯥꯏ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯒ ꯍꯟꯈꯤꯕꯅꯤ." "ꯅꯍꯥꯟꯈꯩꯅ ꯂꯥꯛꯇꯦ." "ꯑꯗꯨꯝ ꯈꯪꯗ꯭ꯔꯣ ꯅꯪꯕꯣ? ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯤ ꯈꯔ ꯍꯩꯅ ꯇꯧꯕ ꯇꯝꯃꯨ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯤ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯤ. ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦꯅ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯑꯄꯪꯕ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯃꯕꯨꯡ ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ?" "ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯄ ꯍꯧꯔꯦ. ꯂꯝꯕꯤꯗ ꯂꯩ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯀꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯅ "ꯇꯥꯃꯣ ꯅꯣꯡꯁꯥꯕ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔ ꯆꯥꯠꯂꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯅ ꯍꯥꯠꯇꯣꯛꯄꯤꯔꯦꯗꯅ." ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯅꯣꯡꯁꯥꯕ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯔꯣꯏ ꯈꯟꯅ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯀꯔꯤ ꯇꯧꯔꯨꯅꯤ? ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁ꯭ꯌꯥꯝꯔꯥꯖ ꯃꯄꯥ ꯃꯆꯥꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯈꯪꯂꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯣꯡ. ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯒꯤ ꯗꯟꯗꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ." ꯑꯩꯒꯤ ꯑꯣꯏꯒꯦ ꯐꯪꯍꯧꯗꯦ ꯍꯥꯏꯗꯨꯅ ꯀꯛꯁꯥꯕꯤ ꯑꯃꯨꯛ ꯁꯥꯕꯤꯔꯤ, ꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯃꯛꯁꯨ ꯅꯠꯇ꯫ ꯂꯂꯤꯠꯇꯨ ꯀꯩꯐꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯆꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯗꯤ ꯁꯦꯜ ꯈꯔ ꯐꯪꯈꯤꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯟꯅꯔꯒꯗꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯧ ꯑꯣꯏꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯐꯣꯇꯣꯗꯨ ꯊꯥꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯍꯥꯏꯗꯣꯛꯐꯝꯁꯨ ꯈꯪꯗ ꯃꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯣꯛꯈꯠꯂꯒ "ꯍꯜꯂꯣ, ꯏꯃꯥ." "ꯍꯩ, ꯑꯩꯅꯅꯦ ꯐꯣꯇꯣ 2ꯈꯛ ꯊꯥꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗꯨꯅ ꯑꯣꯖꯥꯅꯤ, ꯑꯗꯨꯒ ꯑꯃꯗꯨꯅꯅꯦ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯔꯝꯃꯤ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯀꯔꯝꯕ ꯍꯥꯏꯅꯔꯨꯁꯣꯒꯦ?" "ꯏꯃꯥ, ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯄꯜꯂꯛꯂꯅꯨ." "ꯍꯩ, ꯀꯩꯗꯧꯕꯒꯤ ꯃꯥꯡꯗꯣꯏꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯗꯕꯅꯣ? ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ. ꯅꯪꯅ ꯅꯆꯥꯅꯁꯨ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯅ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯅꯤ." "ꯏꯃꯥ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗꯧꯕ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ. ꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯩꯃꯥ, ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯗꯨꯔꯣ?" "ꯃꯥꯅꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯑꯄꯪꯕ, ꯅꯪꯅ ꯇꯧ ꯍꯥꯏꯕꯗ ꯇꯧꯕꯗꯨꯅꯤ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯔꯤ. ꯑꯃꯨꯛ ꯍꯧꯒꯠꯄꯁꯨ ꯉꯝꯂꯔꯣꯏ." "ꯍꯩ, ꯀꯔꯤꯅꯣ?
ꯅꯪꯅ ꯄ꯭ꯔꯃꯥꯟ ꯋꯥ ꯄꯥꯟꯊꯩ ꯇꯧꯔꯛꯏꯁꯤꯅ ꯇꯥꯅꯤꯡꯗꯦꯀꯣ Ima, nachase, mayamna kinaraba laina, HIV/AIDS positive oiri. Hay ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯏꯃꯥꯗ ꯄꯥꯈꯠꯅꯕ ꯇꯧꯔꯤꯗꯣ ꯌꯥꯔꯦ ꯏꯃꯥ ꯈꯪꯉꯤꯀꯣ ꯅꯣꯡꯗ꯭ꯔꯦꯟ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯞꯂꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯁꯅꯥꯍꯟꯕꯤ ꯄꯥꯈꯠꯂꯛꯂꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯌꯥꯔꯣꯏ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯃꯥꯡꯖꯔꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯁꯣꯐꯥ ꯀꯥꯗ ꯂꯩꯔꯝꯕ ꯂꯂꯤꯠꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯦ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯂꯤꯠꯇꯨ ꯁꯅꯥꯍꯟꯕꯤꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯣꯡꯗ꯭ꯔꯦꯟꯗ ꯍꯪꯉꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯂꯤꯠꯅ Kaisu tawroi, napa ai leiri. Nang mafamsida thoklaknaba tawro. Hawjik asuk yamna chawkhatlaba matamsida. ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯔꯦ ꯍꯧꯖꯤꯛꯇꯗ ꯂꯂꯤꯠ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ Masi pumnamak, mama nangna thokanbani. Aduba hawjikti hawkre. Aduna kari tawba haina khanaba tabani. ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗꯒꯤ Yumsibu mi leibro. ꯇꯥꯟꯖꯥꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯂꯤꯠꯀ ꯁꯅꯥꯍꯟꯕꯤꯒꯗꯨ ꯌꯦꯡꯅꯩ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤ ꯂꯂꯤꯠꯀ ꯁꯅꯥꯍꯟꯕꯤꯒꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯊꯣꯛꯇꯕꯁꯨ ꯌꯥꯗ ꯂꯂꯤꯠ ꯍꯥꯟꯅ ꯊꯣꯛꯂꯛꯂꯤ ꯁꯅꯥꯍꯟꯕꯤꯗꯨ ꯀꯞꯄꯨꯕꯒꯤ ꯃꯄꯤ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯁꯣꯐꯥ ꯀꯥꯗꯨꯗ ꯂꯦꯞꯂꯝꯕꯗꯨꯗ ꯂꯂꯤꯠꯅ Mayam lakpirisibu kari maramgi. Akhoise CBI dagi lakbani. Lalit hairise somoidoira. CBI dagi lakbani haibadudha Lalit ka Sanahanbigadu yengnei aduga Lalitna Kari matangino ibungo hoina laisibo. Koithoroi wase. Aikoina laise. Yum se ret chathanaba lakbani. Ret tawni hairakpadudani hena pakhatkre Sanahanbi hoidi adubu karisu haibadi ngamdana lakliba kangbuduna yumdu mathak makha koyot otlaga sel mayam amasu puthoklaktuna pukhatlaga chatki Lalit ka Sanahanbigadu kokta khut haptuna lehawi Kaifaso hairakliba waduda speed kantakna thauduna lakpana mayumda yamna thuna yauraklammi sumangda gari khamamaga imungda changai Nuksaba aina pakhana halaga noine pregne ga hairadi nungairoi Nongsabaga tombagi sakpamduda adumak khangba ngamli warisi araiba natte haiba Tombada hairi Naday mana karimda hairamdabra singbage Hairamde tabo Karaidona mana chalamdoi shiba Kaka Kumarda phone amda tawshira Kaifana Kumarda phone tawrai Kumarsu magi nupiga wari sanaduna leiringaida phone tawrakpaduda magi nupina Payu moi baba Ibema lakpra hangdauki tawri oiramni Kumar phone du okhalaga Hello Kaifa kari tawre Kaka Sanabu lakbro Laktin hi Kai tawre Khanari rani noibo Tawnuni angang aduda Kumar maram khanglabasu khangdaba saduna hanglai Kaifana Kaiso haina khibadi leitida kaka Kaiso haina dragabu yum thadoga chatpa yabrane Nangna karigamba asoiba ama soidana tawramgani aduna ni shaurido matamna asuk yamna phatrakanchida phattanungda thoklabadi kamdawni Kaifado Kumar gi dastu lakde haiduda matha khangsa sabe hengalammi phone du thamnari nongsabana Lakde hairakbro Hoi lakde hairi Karaidana mana chalamdoi shiba Nati Nanga karibu haina kige Yumda halakpa pharakdani haiba khaki Siyawna kaishu sauroi Nang sanarimida phone tawraga hangero Aini hek hangbado Karaino number piro Nongsabadagi number lauraga Sanarimbida phone tawrai Somda Angang single leminarambi sanarimbi Unknown number amadagi phone tawrakpaduda Ngaihak paikhattabida lei Anirak ahumlak tawshilakpadagi Kaina thangda okhalaga
Hello? Kana? Sanari minatra. Aini, Kaifani. Da Kaifa, Kari Leiragi. Sanado, Yumda in Halapata Leiramji. Adagalak Brahangi Haitana Torpani. Kaino Haistiba, Yumda Leiramji Haidi, Kanakiba Sound Kiba Galabra. Sida Dilakti, Mama Pum Sida Amuk Pawalak Dribani. Aduna Kangam Kataba Mande. Da Kaifa, Asing Bayo. Sanaga Kanakibra, Kari Wahaudagino. Kanakibadi Kashulati. Handakse, ay thabak ni yadabagi, yumda kaya halak pangamdadana, hotel da labor suyawi. Hospital gi thabak nataba, atay kari thabak. Mi atopada haining draso, nakna na nagdalairibi, Nanggi nupi da di haipam thokbra haina khalli. Da Kaifa hoina di, kaisulay bawa nataba sibu khalambayay. Ado, nupi ay koy di, iyam kanjan gan bani. Haujik pukaray to na layram doy shibu mana. Phone di pairak draw. Ay sumpa khali. Phone cho pai da bashidani, yam lurisi. Ay amuk katauraga yengkigi, aduga amuk pau piragi. Asumna phone do thamnari. Hairakli bawadu na maram oiraga, Sanarimbi, laitap hong khangda bahai do oirami. Mana mathasana laiba do uraga, home do the lamina binu piemana. Sanarimbia, Kari haira ino, Kari taure. Iche, Imanabi ama mayum da thiba khangdra haina pau pirakpa. Sida lakbra na hangak bagini. Haima, kara maina taurino. Maina padu da sounding bagi yung thadok laga thoglak poirambi hai. Ado, karai to na mana chalam doisha. Mayum na susang handabani. As, untho ida. Matam na asuk patrakan chida. Mapam jaba amadalay ramadi bai. Nattadana. Sanarimbi, nupido ki wado da nahina pakhalaklammi. Yanggoi sanagi number do da tawduna yengi. Ahan bada pairakti, adubo. Anirak subadadi, yanggoi sana paikhalai. Sanarimbina. Sana, nangbu garay dalay rino. Sanarimbi ki wahang do da, yanggoi sana sukhanglammi. Sanarimbina, mayum dalay ramdabagi hangnarak po oiramgani haiba. Aduna tapna hairi. Nang napaw di bikino. Ay kakahoy dalay. Sanarimbi. Ay matam kara. Sida ingna chikna lairage khalli. Kaidong na bagino, kari haira ino da Kaifana. Yanggoi sanana Sanarimbida paupum na magdammi. Wari khanglabatongda Sanarimbina. Sana, nang na hairi dubu achumbarane. Video dubu asing bane haiba ngamabo. Mina semdok sado aga tharak po iramadi kamdauba. Aduga nang na kaido bagi kiraga mailay ka chendoriba. Wakalse, kanpam khangre Sanarimbi. Aise, nungsibada mitangbi oirureko. Karigino, mana asuk chong na ingon da minamise. Yanggoi sana, nang na pauriba nungay dabada, ay sukhangi. Ay ahin ba wahayreroy, nang nasina pay haibado dauro. Nangon da hangag bato aso, kang dabado magsako ko Sanarimbi. Hoy pare, nang mapam jana layri kangise, ayam nungayri. Asum na phone thamnakri. Kaifado, Sanarimbida amukasu tawshilai. Sanarimbido handakti sounding lammi, adubu, uthoklu badi yadabanina, phone do okhalaga hairi. Da Kaifa, ay so hanjin tawbani, adubu pairakte. Nong sabana hairi tudai, police station do sachi. 24 hour gi manung dala o hairakani. Mana shida chatli dudang haira di kiyam phani. Adu di hairo ibai, nangonda warau dana chatkibabu. Mafam taglak pa haidudi oithokoy ni. Namit chima, mafam marang amata khangkhidri. Namit humni marini susilakli, yanggoi sanagi pau khangdaba. Nung sabaso, tasing ni yum hongdokiba sungamdre, Kaifagi condition china. Kaifado, makhoy kada, yanggoi sanagi photo do paiduna, yingduna layrinay. Unknown number amana phone tawrak paduda, kanano khanna paikali. Hello, Mr. Kaifa. Aina thadakriba bo maduna panbadagi hojik yamna kanna awa chaithing nangli haina tai. Hey, nang kanano pangapa nangna yanggoi sanada kari nataba pautam sinduna no. Nasana nasagi na khongya chinjanaba sinkhiba thorangdunani. Asi haiduna phone do kakri. Aduga WhatsApp ta video do amuk tharai. Kaifa video do uraga maya krak chiksinaduna lay. Chummi mamang thakta Mana yanggoi sanabu nungsiba paudringai.
Lalitka wari sanakhibaduni. Makhoigi yumda palngakpagi mi ama leiri. Maduna video namsilhawraga yanggoi sanada palngakpana hana tharakpa oiramgani haiba kaifasu khanglaklammi. Video asigi matangda singdokpadi araibani. Adubu hawjik yanggoi sana karaida lay haiba khangdabashini luribadi. Nungsabadu changaktuna kaifana imang mangaduna phamaga yenglamliba video do karino haini yengbada masu sauningnaktuna kaifagi mamaida khupakna thai. Kaifasu kariso haide mana laluraba amago nongsabana aidina hanbkai khangudi nangde asuk chokhade haibadi noi khudingmakna aibu lana khallani haiba ikhangi adubu nongsaba aina mabu nungsibasidi longnamba amata yaude taningdi wadu makha tarakado midi manba midi natabani nangdi nongsaba sauna thoki Kaifa tumin wa amata haidana lehawi. Nongsabana sauna kumakpaduda tombana. Tama, kaidorage. Nang sumapam sida kuina leithawrano. Wahai sika khairamaga nongsaba. Magi kadagi luggage tu pairaga wa amata hairamdana thokraga. Magi gari da kakhatkibadu kaifa su mathaktagi urasu makhada kummaga kari su haiba ngamhaudana lehawi. Sanarembidu kaithelda pot leiringai Magi matungda ahal oirabi nupi amana potyam ama thangduna puraklaga magi manakta lumna thamkibaduda sanarimbi changsinduna Ima poche karai phau pudoino ai pubirage ichana pubirage hairane nongaireda Sanarimbi potto pubiduna lakminaduna wari su sane karai chatoino ima ba ahanduna hairakliba lamdu taraga Sanarimbi ahanduda yengai icha nupado mapaga saunari nedana tongana laikre aidi mama amani na lapna laikiba icha dusu khandaba ngamde ne he karigino saunai haibo ima nubi magi hakdaktani mapana pamde haiba adugini Sanarimbi hairakliba waduda nongsababu khang urai magi tamak asi yauna wa phawba ngangnaba lairamba sidani Sanarimbi tarake tauramba mapidu taithoi nongsabagi mamanadi khangba natte nongsabagi mamadu gari parking phawba thinbiramaga Sanarimbi tumin laklaga lambi matai park oina leiribaduda changlaga phamduna lei adumna leiringai mi ama magi manakta phamakpaduda kanano haini yengai nongsaba oiduna leirambaduda mapi ira chenna munna yengduna lei nongsabana Kanana kari taure karigino kaplibade aina tari pause singbra kari pau aigi thamak yumgi ima baba ka khane hairibase khanade kanana haidana tari ba pauno hojikta danuk saba noiki ima ga thengnarame nangde khoi mane haiba kamaina khangiba danuk saba ga masak sumani aduga mana hairi address to su Danuk stabana lay haibe address to ni Ima babana ai khoiba chawnaba wane yok piraklaga lama khangda thengnabi ai gumbi amagi khanaba haiste achumbra moigi wakal de achumbra thokriba thodoktuda nangi kari narado pumna makoirasu ima baba khana chainaba thokpadu adu thokhaningdabra adudi nangni inakta leirakanda Madadi oito oroi danuk saba ai sipi mani ai khangi nangado hairakane haiba Sanarimbi nongsabada munna yengai Lalit ka sanahanbigadu CBI na recha thakibagi wakhal wana leiringai machanupa nongdre na laiba hotel adudagi phone tawrakpaduda Lalit na wakhalubani adubu hairakliba pawdu tabaga Lalit kudakta gyan mangduna haitharake tawbaduda sanahanbi na ngaglaga Pondo mana amukpai Sanahanbisu konjel thokna kaptuna hairi Nate madoran ba paw soidana oigani aigi icha kari su tawba yaroige nakhoi kana leige ising glass amata purao asum tawduna Lalit pu mayam changduna laknarami aduga Sanahanbiga magi oiba mi kharaga tawduna nongdrena leiriba mafamduda lai Hotel dugi miyoi kharaga Hospital da chatkre hairakpadagi
hospital tamna amuk lai. Adubu sanahanbi yaubaga nongdrengi asiba hakchang oina puthoglakpa thengnabadagi sanahanbisu khudakta gyan manglaga laimaida haithari. Ising chaiduna mayam changdana sanahanbibu gyan tahalami. Upai laita asiba hakchang puduna mayumda lakpa tarami. Kaifasu nongdrengi pautai chatabasu yadabana ihai hainingda asibagi thoram yawba laklami. Sanahanbi angaubi amagam Kaifagi manakta changsilaktuna hairi. Nangdi thogliba thodokse nungaidaba phauramlon. Hena na thamoida pelamgani ye. Kaifa kari sukhumdi. Lairiba miyam alake. Kaifa kari sukhumdi. Lairiba miyam duna kaifa dalana khanbagi mahut matang matam asidasu sanahanbi masak lichat halake. Matang matam asidasu sanahanbi magi lichat wakal hongdokpa ngamdre haina mayamna ngangnarami. Machanupane lichat lujadraga halake. Machanupane lichat lujadraga laina paglakpadagi wakal laina oidana sizaraga. Adunini atonbida atonbi haido hek sengi pura yung kaibini. Kumarga machanupaga sulai. Adubu Kumar kaifadadi kaurakte. Karigumba nungaitaba ama laikra haiba kaifa sukhangi. Adubu mana sukauduna wangang lubangamde. Nongdrengi thoram loiramaga mayum halage haina thoglakpada Kumargi yumda yangoi sanamanbi ama leptuna leibadu ubada kaifa thoram bagari du lepaga amuk onthoklaga yengai. Handak mukti uramde kaifa magi wakalna oirambasu yai khalladuna gari do adamak thauduna lagli. Yangoi sanasu lona thaukraba gari aduda yengduna leptuna lehawi. Adom na lairingai thauduna chatluraba kaifagi gari do amuk hanna thauduna laklaga Kumargi getta gari adu khamlari. Yangoi sana sumabu udana bahaiduna thaijinduna lotkre. Kaifana imong romda changkhibaga thuna yangoi sana mana laiba kadugi thongadu lonchilli. Kaifana wa amata haidabi mathakta kakhatkibaduda Kumargi nupina ibongo kari taurage. Kaifa tasinade Yangoi sanabu kauduna kari. Kumargi nupisu kaifagi matungda inaraktuna hairi. Kari no ibungo nangbu yangoi sana leite ni he. Kaifa tasinade adumakka khuding changduna yangoi sanabu kauduna thi. Kumargi nupina leitaba mibu nangna kauduna thirisi karigino nang ngaudorabra karino matawre. Ai leite haiba munna khanglaga changaibani domcha. Hingonda lotpigano ai maga muktang wari sanajagi. Kari no ibungo lairadi nangna ngasaidagi thibasida phangoidra leitabagi ni phangdribasi. Kaifa thawoina tasinade magi thibam thokpa thiri. Adumna leiringai maningdagi Kumarna phorit collar da pairaktuna jinglaga makhada puthari. Aduga thongde inthoklaga Kumarna hairi. Yumsi mapu pandabagum nangna kushira sitawbu yabra. Aina irenjana hairingai chakrasalo natrabadi aremada inai tanagani. Kaka ai sanaka muktang unajagi. Lihis kaka Mina hairisi kari oina tage nang sana sida leida haibasi kayarak hana hai khwaibano ha kayarak hana hayuge. Phari kaka hoina yadrabanina ai chatlake. Asi hairamaga kaifa thokri. Ngasaidagi tongnaribadu yangoi sanasu loina khangibani taribani. Amuksu nungairamde aduga amaromdana unakidabasina phare haina amuk khalami. Yangoi sana tumin phamambadagi washroom da thuna changki. Machin makha tengthoklaga mingsel da tariba masagi saktam maduda munna yengi. Aduga amuk makhuttuna tapna mabukta nalaga. Mamagi thawai macha nangsu mamabu warobrane. Adumna leiringai Kumargi nupina Bema Bemao nangbu karaida leige ni he. Nine ai washroom da leye thoglage.
Asi haiduna, kapubadu khangdanaba haiduna, mamay mamitu tathoklaga, tawel amana taythoklaga thoklai. Kumargi nupido, kapure haiba khangi, adubu ma kariso hairakti. Wa amada oina thaidokduna hairi. Lao lao, chak cha thoknaba tawrasi. Noi kaka so ngai hauribani. Hoinine. Asumna makhada kuminarakli. Kumardi chaba hauramdri, makhoi changakpa ubada Kumarna. Lao lao, chak cha thoknaba tawrasi lao. Nopa nupa shidi lame na chakre. Yanggoi sana tapna. School chatlubagi waramgani. Bunga kari hapa oge. Je, yarida. Yanggoi sanana magi saruktagi awat apa hapiramaga masu saba amuk hawi. Kumarna. Chak tu khara yam chasilu ni nangbo. Magi nupi na oina hairi. Madang matam sinani. Chaning basu pau da basu laibani. Kumar kari so haira kidre. Yanggoi sanade yengai. Asum na chak ising chaba loiraga. Tabak loishin minaraga. Yanggoi sana su pothanaba magi kada ka khalakli. Phamungdadi hiple haibabu tumthabadi yaba natte. Haukraba thodok kayani mitmangda mathang urakpa. Phamungdagi kumaaga balcony romda thoklakli. Thabal phaba numidang asini heli mai chak pibasu. Phana kuiraba phawba yanggoi sana mapanda leptuna lei. Matang chanana sanarimbi su phone tawri. Hello ga haidabi sanarimbi na hairi. Ngasi so ahing tumdrena natra. Sana. Haukraba waduda yamna khanjinduna nasada nattana paglakadawriba angangdusu sokhangano. Sanarimbi ai ngamdi wakhalasina khallaroi hairabasu isani isabu khamjinjaba ngamdre ai kaidauge sanarimbi. Sana thingli pothanaba dawro kapkano nangna kappa pakjadi nangdi momono kadabani. Asumna Sanarimbina thembiduna yanggoi sana tumba sumbirami. Matam khara amuk haukri. Nongtrengi karmasu loikri. Laliti baby stroke tawkhibadagi masana kanna masithaduna leirami. Hauzikti masagi oijaba karisu phanglaroi haiba khanglabana. Sana hanbisu wa amata hairamdana yumdudagi chatki. Nongthengi matamni. Siamrastu mayumda lakpa miyoi kharaga wari sanaduna leiringai unknown number amadagi phone tawrakpaduda kananu khanna phone du okhatli. Paibira isi palngakpagi pabong oidoira. Ohoi mani kana oibirabano. Akhoi tawjara isi police station dagini. Somgi ichanupagi gariga atopa gari maga thingjinabadagi ichanupadu sokpadagi hospital da pukhatli. Sigi pause haijage na tawjarakpani. Siamras phamambadagi phuk haugalak Karino hairibo pausi. Kari hospital dano pukhatlibo. Hairakliba hospital du taraga Siamras phone thamnaraga magi mi amaga hospital da lakli. Hospital yobagadi khudakta operation nama pangthokdaba yaroidabagi pushinkre hairakpadagi operation theater mamangda leplari. Siamras to haujiktada mi paiba haurakli. Operation gi marakta nurse ama thoklaktuna. Patient gi family yawraktriba. Ai mapani kamdawri bema. Patient si khitang serious oi. Aduna hospital sigi rules ki matungina counter da chatpiraga form ama sign tawbiruso. Siamras hairakliba wadu tawruna balakli. Tawgadaba thabak loisilamlaga operation theater manakta amuk lakli. Handakna doctor ama thoklaktuna hairi. Aigi donginduna lakbiru. Wari masagadaba leiri. Siamras doctor dugi matung inaraktuna cabin da changminari. We are so sorry. Somgi ichanupagi khong oi thangbase kakpada dari. Babong thoini hena khanjin bigano. Patient gi mangdusu nungaidaba karisu uthokpidaba dari. Siamras thamoida awaba pumba khangjinduna ka adudagi thoglakli. Yanggoi sanadu kaithelda Kumargi nupiga thokminarakpani. Karomdagino kaifana mamangda lepsilakpadudadi yanggoi sana maning onthokduna mayum tamna makhong thangduna lakli. Kaifaso anam tanduna matungda inari. Yanggoi sanado sumang yawrakanda kaifana. Shana, nang aigi wasem datako.
ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯁꯤꯟꯅꯗ ꯆꯪꯒꯦ ꯇꯧꯕꯗꯨ ꯀꯩꯐꯥꯅ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯊꯠꯆꯤꯜꯂꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯇꯥꯟꯅꯕꯗꯧꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯍꯜꯂꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ ꯑꯩ ꯁꯪꯗꯦ ꯁꯪꯒꯦꯔꯥ ꯁꯪꯉꯣꯏꯒꯦꯔꯥ ꯇꯥꯗꯕ ꯌꯥꯔꯣꯏ ꯍꯣꯁꯄꯤꯇꯥꯜ ꯅꯪꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯦ ꯆꯥꯡꯗꯨ ꯁꯦꯝꯅꯕ ꯍꯥꯏꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯉꯥꯏꯔꯣ ꯁꯅꯥ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯨ ꯈꯜꯂꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ ꯅꯪꯉꯣꯟꯗ ꯊꯥꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯆꯨꯝꯃꯤ ꯑꯩ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯔꯣꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯉꯛꯏ ꯀꯩꯐꯥ ꯊꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯒꯤ ꯋꯥꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯕꯗꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯅꯥ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯃꯤꯇꯥꯕ ꯃꯤ ꯑꯣꯏꯔꯝꯃꯕꯗꯤ ꯊꯥ 4 ꯀꯔꯤꯒꯤ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯂꯩꯒꯗ꯭ꯔꯅꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯁꯅꯥ ꯑꯩ ꯅꯪꯅ ꯊꯥꯖꯅꯕ ꯀꯔꯤ ꯇꯧꯒꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯁꯤꯟꯅꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯀꯩꯐꯥꯅ ꯑꯃꯨꯛꯀꯁꯨ ꯊꯠꯂꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯦ ꯑꯁꯨꯛ ꯆꯥꯎꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯂꯤꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ ꯁꯅꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯐꯝꯗꯣ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄ ꯄꯥꯝꯂꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯣꯏꯅ ꯅꯅꯤꯡꯇꯝꯅ ꯑꯣꯠꯂꯣ ꯂꯥꯛꯑꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯀꯩꯐꯥꯅ ꯐꯩ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯗ ꯑꯔꯩꯕꯈꯩ ꯀꯟꯈꯠꯂꯒ ꯊꯧꯔ ꯏꯊꯟ ꯋꯥꯏꯁꯤꯜꯂꯨꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯥꯒꯤꯗꯒꯤ ꯄꯥꯈꯠꯂꯛꯇꯨꯅ ꯊꯨꯅ ꯀꯩꯐꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯏ ꯗꯣꯛꯇꯔ ꯉꯥꯎꯁꯤꯟꯅꯅꯣ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯣ ꯀꯩꯐꯥꯁꯨ ꯇꯥꯁꯤꯟꯅꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯐꯖꯅ ꯍꯥꯏꯌꯨ ꯍꯣꯏ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯅꯣꯏ ꯅꯄꯥꯗꯣ ꯍꯥꯏꯕ ꯀꯩꯐꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯄꯗꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯂꯩꯔꯝꯂꯦ ꯀꯨꯃꯥꯔꯅ ꯅꯪꯅ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯀꯀꯥ ꯀꯔꯤꯒꯤ ꯀꯀꯥ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯌꯥꯔꯦꯕ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯃꯨꯛ ꯍꯣꯏ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯒ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯑꯣꯠꯄꯤ ꯅꯩꯕꯤꯗꯅ ꯇꯧꯔꯕꯗꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯀꯩꯐꯥꯗ ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤ ꯏꯗꯣꯝꯆꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗ ꯈꯨꯠ ꯍꯦꯛ ꯊꯥꯕ ꯊꯣꯛꯂꯕ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕꯗꯗꯤ ꯄꯤꯕꯤꯌꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯈꯟꯖꯔꯝꯕꯗꯨ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯃꯇꯧꯁꯤꯗ ꯀꯞꯁꯨ ꯀꯞꯅꯤꯡ ꯄꯦꯟꯁꯨ ꯄꯦꯟꯖꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯣꯝꯕꯁꯨ ꯀꯩꯐꯥꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯊꯕꯛꯇꯨ ꯂꯦꯞꯄꯒ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯃ ꯇꯣꯡꯕꯗ ꯎꯕꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯝꯃꯛꯄꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯣꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯐꯥ ꯋꯥꯈꯜꯗ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗꯅ ꯅꯣꯛꯄꯗꯤ ꯇꯣꯛꯈ꯭ꯔꯒ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕ ꯑꯩꯅ ꯉꯥꯡꯂꯀꯥꯟꯗ ꯈꯛ ꯈꯨꯝꯃꯛꯄ ꯈꯪꯅꯤꯕ ꯅꯪ ꯋꯥꯍꯩ ꯑꯣꯏꯅ ꯀꯣꯟꯅ ꯁꯟꯅꯔꯣ ꯋꯥꯔꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯍꯥꯟꯅ ꯆꯪꯕ ꯍꯧꯈꯤ ꯇꯣꯝꯕꯅ ꯁꯛꯇꯥ ꯑꯁꯤ ꯅꯨꯡꯁꯤꯗꯅ ꯐꯖꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕꯅꯦ ꯑꯩꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯛꯂꯦ ꯄꯜꯉꯥꯛꯄꯗꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯁ꯭ꯌꯥꯝꯔꯥꯖꯁꯨ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯀꯥꯟꯗ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯔꯝꯃꯤ ꯑꯗꯨꯝꯅ ꯈꯟꯕꯒ ꯄꯜꯉꯥꯛꯄꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯨꯗ ꯄꯣꯠ ꯂꯪꯈꯥꯏꯕ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁꯅꯆꯤꯡꯕ ꯆꯪꯈꯤꯕꯒ ꯁ꯭ꯌꯥꯝꯔꯥꯖ ꯃꯇꯨꯡꯗ ꯏꯅꯔꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯅꯔꯦꯝꯕꯤꯗꯨ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯗꯒꯤ
ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯉꯁꯦ ꯍꯥꯏꯅ ꯇꯧꯅꯕꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯉꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ꯫ ꯑꯍꯟ ꯅꯨꯄꯤꯗꯨꯗꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯄꯥ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅ ꯀꯔꯤꯒꯤ? ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ "ꯕꯦꯃꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯃꯐꯝꯁꯤꯗ ꯂꯩꯕꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯤꯗꯨꯕꯨ?" "ꯌꯥꯅꯤ, ꯑꯩ ꯏꯁꯥꯅꯤ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" "ꯅꯍꯥꯛꯅꯦ ꯍꯥꯏꯕ?" "ꯑꯩꯈꯣꯏꯁꯤ ꯅꯣꯡꯁꯥꯕꯒꯤ ꯏꯃꯥ ꯕꯕꯥꯅꯤ." "ꯀꯔꯤ ꯂꯩꯔꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤꯕꯣ?" "ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." "ꯌꯥꯅꯤ, ꯀꯥꯈꯠꯄꯤꯔꯛꯑꯣ, ꯐꯝꯁꯤ." ꯑꯍꯟ ꯑꯅꯤꯗꯨ ꯀꯥꯈꯠꯂꯛꯂꯒ ꯐꯝꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯃꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ "ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯤ?" "ꯑꯩ ꯈꯪꯗꯦ." "ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯍꯥꯏꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ?" "ꯑꯩꯅ ꯀꯔꯝꯅ ꯌꯦꯠꯂꯤꯕ?" "ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯈꯪꯗꯦ?" "ꯃꯗꯨꯗ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ?" ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯁꯥꯕꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ "ꯅꯈꯣꯏꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯗꯤ ꯌꯨꯝꯗ ꯁꯥꯟꯅꯁꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠꯁꯨ ꯈꯔ ꯈꯜꯂꯣ꯫ ꯐꯤꯃꯟꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒ ꯁꯤꯡꯅꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯗꯣ? ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ, ꯑꯅꯤꯔꯛ ꯍꯟꯅꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ." "ꯑꯆꯧꯕ," ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ "ꯐꯔꯦ, ꯅꯪꯅ ꯃꯥꯕꯨ ꯊꯥ ꯑꯃ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯥꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯁꯅꯔꯦꯝꯕꯤꯗ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯂꯝꯕꯤꯗꯅꯤ ꯅꯣꯡꯁꯥꯕꯗ ꯇꯣꯝꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯊꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯀꯩꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯅꯣꯡꯁꯥꯕ ꯀꯩꯐꯥꯅ ꯀꯧꯕꯒꯗꯨ ꯈꯨꯃꯝꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯣꯟꯈ꯭ꯔꯦ ꯌꯥꯗ꯭ꯔꯣ ꯈꯔ ꯀꯨꯏꯅ? ꯀꯩꯗꯧꯅꯕ ꯊꯣꯛꯂꯛꯏꯅꯣ? ꯃꯤ ꯐꯠꯇꯕ ꯍꯥꯏꯁꯤꯗꯤ ꯑꯣꯠꯀꯗꯕꯅꯤ꯫ ꯅꯣꯏ ꯂꯣꯏꯅ ꯃꯤꯆꯪ ꯑꯣꯏꯅꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯀꯅꯥꯅꯣ ꯅꯪ? ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯑꯩꯉꯣꯟꯗ꯫ ꯇꯤꯟꯅꯕ ꯃꯔꯨꯞꯀꯥꯁꯤ ꯀꯥꯎꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯔꯨꯞꯇꯒꯤꯗꯤ ꯏꯆꯟꯅ ꯍꯦꯟꯅ ꯂꯨꯝꯕ ꯃꯁꯥꯅ ꯇꯥꯕꯅꯤ." ꯀꯩꯐꯥ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯔ ꯀꯔꯤꯅꯣ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯣꯡꯁꯥꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ "ꯑꯁꯤ ꯁꯠ ꯍꯦꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯁꯜꯂꯨꯅꯨ ꯈꯪꯕ꯭ꯔꯥ? ꯑꯣꯠꯈꯤꯗꯧꯅꯤ, ꯈꯪꯉꯕ?" ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯀꯣꯛ ꯅꯣꯝꯃꯛꯏ꯫ ꯈ꯭ꯋꯥꯏꯉꯝꯕ ꯃꯍꯥꯛꯁꯨ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯈ꯭ꯔꯤꯕꯁꯤ ꯑꯉꯥꯡ ꯎꯅꯕꯗ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯚꯥꯅꯨꯃꯇꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯑꯉꯥꯡ ꯎꯅꯕ ꯗꯣꯛꯇꯔꯒ ꯃꯥꯟꯅꯔꯒ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯕꯗꯒꯤ ꯁꯤꯕꯅꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯀꯨꯏꯔꯕ ꯀꯦꯁ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯗ ꯊꯤꯒꯠꯂꯨꯕ ꯊꯣꯛꯂꯕꯁꯨ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯚꯥꯅꯨꯃꯇꯤꯁꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯉꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯁꯨ ꯇꯥꯗꯕ ꯅꯠꯇꯦ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤꯉꯩ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯥꯅ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯒꯤ ꯃꯔꯤ ꯍꯥꯏꯁꯤꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯅꯣꯡꯁꯥꯕꯒ ꯁꯅꯔꯦꯝꯕꯤꯒꯁꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯂꯤ꯫ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯇꯒꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯛꯈꯤꯕ ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯉꯝꯂꯔꯣꯏ꯫ ꯍꯪꯂꯒꯨꯝꯁꯤ ꯋꯥꯍꯪ ꯑꯗꯣ ꯑꯗꯨꯃꯛ ꯁꯨꯞꯆꯤꯟꯈ꯭ꯔꯁꯤ꯫ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯄꯪꯆꯠꯇ ꯆꯠꯍꯟꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯁꯣꯐꯥ ꯀꯥꯗ ꯐꯝꯗꯨꯅ ꯃꯆꯥꯒꯤ ꯃꯣꯖꯥ ꯀꯗꯥꯗ ꯂꯣꯟꯗꯨꯅ ꯂꯩ꯫
Nongsu chiphet tari. Kaifasu ayuk anganbada operation ama lei haiduna chatkre. Yanggoi sanagi chaba thakpagi thabak thoram khudingmak chatlamdaida tombada hanjin haiduna sinarami. Tombasu adumangai. Mathau masak khangna yanggoi sanagi routine kaiduna hotnajari. Sangom glass ama pairaga thoglaaga yanggoi sanagi mangda leiriba table aduda thamai. Yanggoi sanaka ta lona sangom glass aduda yenglaga hairi. Tomba, masi yam thuna puko. Ay masak si ubada fawba karino matawri. Kainoy tayma, yarui. Hurin ta mo halaga ay ngonda isaw lang larani. Loy thakdrasu khidang thoo natun melaga. Nungai roi dawri da tomba nang sek. Ay sibu noy na karino. Nungale sangom, nungthin oire sangom, tumamday sangom. Ay na niya, sawningak panamita niya. Ako'y mangda sangom thabalak pamido. Chay chaba soidrabani. Tomba noklaga. Chay dudi ako'y tamo ni ichada chabagi wani ne. Yanggoi sana tombagi waduda nokthori. Nong sabaga sanarin bigadu yanggoi sanabu unaba laklambi. Yanggoi sanana. Lakadabu oiradi karangana lakpa yadro. Saksu sida chani dana. Ho koi bapu bidawri ne na lae. Aduga koi phang khangdre nang oina unarurasi. Ay su chatning leirambaga phare na dum laaba. Oh, noy ni ki sidi akhoi da det lakpagi mawong ni ne. Adu hai tari. Chana badi kari order dawni. Yanggoi sanagi waduda nong sabasu sanarin bisu nokthori. Det laaga karim charoi hairiro noiba. Pakhang lei sabi ne no onthong na likre. Masai khra likpani. Yari. Noi ani likpitan nara leidoi oiradi ai sum chatlagi chaning badude hayudana. Yari da karim chadrasu. Haima, phagi tawni ni he. Amuk ikai sinadana tawranu ne. Ho nangna pizaning ba ama hekta pizaro. Yari ko na sana. Asi haiduna yanggoi sana phonda kari na order dawki. Yanggoi sana na nong sabada. Danong saba, nang sunu pathok mandida. Kok chen chilo luhong na batawrasi. Ay su luhong bagado yawningi. Nang na mugdak sila iba. Kaino, adumayna sumlay biyaroi. Step ama kakanabu honagadabani. Nang ama na di kay suhawdo aroy. Aduna nupade inchin batawa iso. Ngay ko damta, taksilo kino. To, ay na wa hayraktrido. Asi hayrakani kang ba ido, aduna ni. Nong saba na hayrakpani. Yanggoi sana sanarin bidaye nga i. Nong saba amukso makadar i. Hayda hayjiluradi maidi, adu tawega ada tawega. Angang mathi phaitharega, nabjoriga hayrakani. Adade ay shudandana karim hayjadrabani. Ay Sam. Ngambaydi mana haujiktagi hauna phajana ngamabani. Sidasu yengu amuk nungshibidrishini. Aina nang nungshidedi kanana hairiba. Mamayduda khupakna on-duna thage lawo. Nungsibay oiramni. Nongmata nungsiba wa haidrido. Nungsibabu nungsi na sum haigadro. Jina khak haiba nungsiba to pamadi horen record tawraga thabirage. Adu hanjin oina taro. Yanggoi sanasu awai akum sum makata na tawnara ani khanduna animak themjinduna hairi. Yari heno animak phagi ga sitawba yadrabadawna khanara isiba. Nungsirakdaba asumaina tawlai haiba. Mabukse adum fatta ba ngakta khalaga ai siyam fattabe dum tahanba mana. Nongsabana ay wangang jararoi. Yari aina luhongbagi wa pusilubadagi khanare kaido aigi phajafam leite aduna khanarano. Asumna anidu saudana bathemjinbi ngaihak leiraga achapot order dawkhibadu supuraktuna makhoi punna chaminare. Ngaihak wari watai tawnaramlaga nongsaba hoi sohankhre. Yanggoi sanasu imungi thabaktu tapna loisinabu honarami. Adubu tombana. Itaima, tamola ingona ngangnani. Ay sum tawgi. Yanggoi sanana. Sum phamjindana leibado hakchang se nungaite. Aduna sigumba thabak sidi tawba yaina. Tawbinay itaima. Ay sum tawjageba. Tombana hek yadadana yanggoi sana makhoigi kada kakhalakle. Iba loisindriba diary adu lauraga jena singdo hangdokturni yengi. Ahangba chemaya mahangdoklaga tebaldagi kolom do lauraga wahai khara inaba honari. Punchi chuppagi ido
Nanggi nungsi Chagoinungda laihanbiyuba. Nungsa boy la ame haisi. Kaifana hairakpani. Yanggoi sana dairi du phatkum zilaga mamai du laithok tuna yengai. Aduga phamambadagi haugatuna laklaga. Kaifana setlu pamapi marol du lauraga upuda hapchili. La ambani. Aina luhongnaba tawrasidana hairubadagi khanarake tawraktana. Mabani di huiga haudonga ola boyre. Nangasigi kari kari di charaba. Loina chare. Ado hayeng khaidi doctor sangom du laurano ai thakningde. Hainadragana chocolate makuptura kainam hapaga thakpa yadro. As adu hapkera hapoigera ai hainadeba. Haima nasa phanabani ne nangbo. Ai isa sugyam pharisidi sidai hen phaningdre. Hoise. Khoi sanana thakningdradi kok tuk tho loire. Law tombana chak loire hayawani. Chathokna batawrasi. Guli chaba muk thengkini. Aingon chida angang machadawna tawba mi yauri. Charoi chaka. Pregnant oiba nupigi mood swing hainaribani. Aduga yanggoi sanana amukasu khare henbagumna su tawri. Kaifasu saudabi momo noklaga hairi. Adude horen ay matakta bukhatpirage ko. Bukhatpirakanu kaiso ai chajaningde. Kaifa awai akhum tawnarudre. Adumak thokre. Yanggoi sana saurini haiduna phamungda kakhatlaga hippaga lei. Kaifa magi chagadaba khara chaba loiraga. Yanggoi sanagi plate amada ningthina hapiduna mathakta pukhalai. Yanggoi sana kaifana pukhalaklibadu ubadi ui. Adubu tumsinnaduna lei kaifana. Sana, shi, tabro, hagulusi. Sakshi chathoknaba tawrasise. Yanggoi sana tasinade. Kaifaso hanjin hairambadu tokthoaga washroom da changki. Yanggoi sana kaifana washroom da changki baga phamungdagi kumaaga kaifana purakpa chakdu chathokle. Aduga makhuttu glass tu da hamjilaga thuna phamungda amuka khatkre. Kaifana yengakpra hainaso washroom room da amuk su yenglibani. Kaifasu khangi yanggoi sana adumna tawgani haiba. Aduna lona yengdaba saduna yenglaga mathanta nogli. Yanggoi sanana phamungda kakhibaga kaifa mamai mamit taithoklaga thoklai. Aduga ngaksinaduna hairi. Sidagi chak pukhamdudi karaida chakraba. Karambu chi ajawano chak pukham ama chathoise. Yanggoi sana phaijuk manungda nokpa khangduna lei. Mathangi numitni tumba haugalakpadagi hauraga yanggoi sana masado inung nungairamde. Kaifa hospital da chatlamdaigi loishin hangai. Kari tawre? Nasa nungaitrabo? Karishu tawdeda. Asingbrane? Tawdega. Pari. Adudi irenjana lairamo. Lairamdradi aibo hauji karaida chatoino puk ikang kangkai. Kaifa noklaga yengamaga thoki. Tasengbadi yanggoi sana mabuk yekpa hauraklabani. Adubu ngasisi kaifagi aruba operation ama laibana ahenba matha hapningdrabagini. Phanakuina China du khanglaga makhada wana kumai. China du khangba wabagi khonjela dusto ipha phazilli. Adubu tanja chana tombana changakpada uraduna. Kaima, kari tawrabage? Hospital da chachira? Yani. Ay ngaktang pothage. Nang ising glass samta piro. Hoy daima, ay purake. Tombana thune ising glass sama purakduna yanggoi sana da pithai. Yanggoi sana ising du thakna water break tawrakpaduda pakhatna hairi. Tomba thuro kaka Chagoinungda gari mamai leithokna bahairuso hospital da chattaba yararoi. Adugane akhoi ka da bag amuba male hobodo adumukta putharo. Hoy daima. Asi haiduna tombado thuna mapanda thoki. Aduga Luchinda gari mamai leithokna bahairamaga imungda amuk changaaga yanggoi sanana haiba bag tu lauthouraga yanggoi sanaga tapna thoklakle. Aduga thuna hospital tamna lagle. Emergency da pukhalakle haiba kaifasu pau tari. Adubu mahag operation theater da laibanina thoklakpadi yaroi dauri. Somdana yanggoi sana ona thoina awa China khangduna lei. Sanarin bistu pau hek phangbaga lakduna yanggoi sanagi awat apa hangbirei. Doctor amana sanarin bida. Akhoina suhana haijabadani. Mahakna pregnant oibase risk yamna wangi haibase. Adubu isor khoiramsi.
ꯑꯩꯈꯣꯏꯒꯤꯗꯤ ꯗꯣꯛꯇꯔ ꯑꯉꯥꯡꯁꯨ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯍꯟꯕꯤꯒꯅꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯔꯝꯃꯒ ꯗꯣꯛꯇꯔꯗꯨꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯩꯐꯥꯁꯨ ꯑꯣꯄꯔꯦꯁꯟꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯅꯥꯔꯦꯝꯕꯤꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯀꯩꯐꯥꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯀꯩꯐꯥꯅ ꯅꯣꯡꯃꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯤꯛꯁ ꯑꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯗꯦ ꯁꯅꯥꯔꯦꯝꯕꯤꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯄꯥꯟꯗ ꯃꯊꯥ ꯁꯥꯅ ꯂꯩ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯔꯝꯃꯤ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯥꯅ ꯅꯤꯡꯊꯤꯅ ꯌꯣꯝꯂꯕ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯀꯩꯐꯥꯅ ꯂꯧꯗꯨꯅ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯤꯁꯇꯔ ꯃꯃꯥꯒꯤ ꯐꯤꯕꯝꯕꯨ ꯗꯣꯛꯇꯔ ꯀꯟꯗꯤꯁꯟꯁꯤ ꯈꯤꯇꯪ ꯂꯨꯔꯦ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯨꯡꯗ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯀꯩꯐꯥ ꯑꯄꯤꯛꯄ ꯃꯆꯥꯗꯨꯁꯨ ꯄꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯃꯨꯡꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯂꯒ ꯆꯩꯅꯥ ꯈꯥꯡꯂꯒ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯀꯩꯐꯥꯅ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯅ ꯏꯕꯥꯅꯤꯒꯤ ꯊꯋꯥꯏꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯁꯅꯥ ꯁꯦ ꯃꯤꯠꯄꯥꯡ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯆꯥꯁꯦ ꯅꯪ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯝꯃꯤꯁꯤꯕꯣ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯑꯃꯠꯇ ꯂꯣꯠꯅꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯁꯛ ꯉꯛꯂꯝꯗꯦ ꯁꯅꯥ ꯇꯥꯕꯤꯒꯗꯕ ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯈꯨꯝꯕꯤꯔꯛꯈꯤꯗ꯭ꯔꯤ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯈ꯭ꯋꯥꯏꯉꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯄꯦꯟꯗꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯩꯐꯥ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯀꯞꯂꯔꯣꯏ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ ꯌꯨꯝ ꯑꯗꯨ ꯑꯄꯤꯛꯄ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜꯇꯅ ꯅꯤꯜꯂꯝꯃꯤ ꯀꯥ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯇꯨꯡꯗꯅ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯈꯨꯠ ꯑꯃꯗꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯃꯈꯨꯠ ꯑꯃꯗꯅ ꯁꯝꯖꯦꯠ ꯑꯃ ꯄꯥꯏꯔꯤ ꯂꯦꯡꯖꯨꯝꯗ ꯐꯨꯔꯤꯠ ꯑꯃ ꯌꯥꯜꯂꯤ ꯃꯆꯤꯟ ꯑꯗꯨꯗꯅ ꯔꯕꯔ ꯕꯦꯟ ꯑꯃ ꯆꯦꯛ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯀꯥꯏꯅ ꯊꯪꯗ ꯃꯄꯥꯅ ꯐꯥꯗꯨꯅ ꯄꯝꯈꯠꯇꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯁꯣꯐꯥ ꯀꯥꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯦꯞꯍꯜꯂꯒ ꯌꯥꯏꯁꯤꯍꯦꯟꯕꯤ ꯅꯪ ꯇꯥꯟꯅꯕꯗ ꯄꯄꯥꯗꯤ ꯋꯥꯔꯦꯗ ꯅꯪ ꯗꯗꯧꯒ ꯃꯃꯥꯒꯗ ꯖꯣꯏ ꯇꯧꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯁꯝꯒ ꯄꯨꯜꯂꯒꯦ ꯁꯪꯒꯣꯝꯁꯦ ꯊꯛꯇꯣꯛꯑꯣꯀꯣ ꯅꯣ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯄꯤꯁꯛ ꯄꯤꯛꯂꯤꯕꯤ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯀꯩꯐꯥ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯌꯥꯏꯁꯤꯍꯦꯟꯕꯤꯗꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯩ ꯑꯣꯏꯗ ꯆꯠꯂꯦ ꯑꯣꯏꯗ ꯌꯦꯠꯇ ꯆꯠꯂꯤ ꯌꯦꯠꯇ ꯀꯩꯐꯥ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯌꯥꯏꯁꯤꯍꯦꯟꯕꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯄꯥ ꯗꯗꯧꯒ ꯃꯃꯥꯒꯗ ꯖꯣꯏ ꯇꯧꯔꯨꯁꯦ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯗꯧ ꯃꯪꯂꯦꯝꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯂꯩ ꯀꯠꯂꯒ ꯈꯣꯏꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯩꯐꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯉꯁꯤꯁꯨ ꯏꯄꯥ ꯏꯆꯥꯗꯤ ꯅꯪꯒꯤ ꯆꯥꯒꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯩꯁꯨ ꯂꯩꯈꯤꯒꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯁꯅꯥ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯗꯨꯅ
ꯃꯆꯥꯕꯨ ꯄꯝꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯈꯣꯡ ꯊꯥꯡꯈꯤ꯫ ꯌꯥꯏꯁꯤ ꯍꯦꯟꯕꯤꯗꯨ ꯃꯄꯥꯅ ꯄꯝꯅ ꯃꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯛꯏ꯫